Hello. Well, first of all, would like to request to please maintain silence. Ngasigi sensitization of students on psychoactive substance use with musical concert. Thorom masigi aikoina thamjariba thorom khara asi ahanbada mayamgi mafamda matang khanganjari. Ahanbada special invitees sing dignitaries sing lingbiraklaba matungda Daisa lengsin biraba matungda felicitation, welcome address amadi tongan ba invitees sing guests sing asigi speech na chingba ahanbagi formal function asi loijaraba matangda technical session oina ahanbada Dr. R.K. Lenin, Professor and Head of Department of Psychiatry, RIMSNA, Handling of Peer Pressure, asigi topic asigi matangda wafam khara thambigani. Madugi loirakpada, we will have a question round. Aduga madugi question adubu chumna kumbangamba satra satri natraga miyoi aduda ekoina ichamchamba give hamper amasu thamjari. Matungda ahanba technical session asigi loirakpada, we have a musical round. First of all, Ho Ima Nungshibi, to be sung by Roshan Lai and lyrics by K. Saroja. And second, we have Maike Kuding Langoi Chankre, to be sung by Robert Thaunauzam and lyrics by Lakshman Sagolsem. Mathangda, Ikai Kunazariba Dr. M.C. Arun, Professor and Head of Department of Psychology, Manipur University na, Your Dream of Yourself and the World, topic asigi matangda. Thambigani. Aduga, again we will have question round and a musical round. First we have is Mayai Kaba Chinjak Kaugi Nangbu Ho, to be sung by Arbin Soibam and lyrics by K. Saroja. And next we have He Lalonba, I think He Lalonba, to be sung by Bobin Atinga and lyrics by Ngangom Uttam Singh. Mathangda, Ikai Kumnajariba Sri Ngangom Uttam Singh, Director, Social Welfare Department, Government of Manipur na positive thinking topic asigi matangda wafam sing thambigani. And after question round we'll have Leptana Cheliba Punsi Ichelni, to be sung by Shurma Chanu and lyrics by K. Saroja. Mathangda Kallida Ko Nangi Natik, to be sung by Uttam Mayang Lambam and lyrics by Ngangom Uttam Singh. And last but not the least, Ikai Kumnajari B. Srimati K.S.S. Jibanmala, Project Director, Kripa Foundation na, Role of Youths in Prevention of Drug Abuse, Sigi Matang da Wafam Singh Thambigani. Question round Waraba Matungda, Youth Hakpase, Churup Thakpase, to be sung by Kennedy Kuman and lyrics by Aikoi Yambung. Matangda, Aikoina Mutatkani, Aikoina Manghangani, to be sung by A.J. Maisnam and lyrics by Lakshman Sagolsem. Aroibada, Halaklo Imagi Pizigi Mani, to be sung by Dhanu Bihuidrom and lyrics by K. Saroja. Hariba Thoram Singh asigi sensitization of students on psychoactive substance used with musical concert. Hariba Thoram asigi Manung Channa Mayamgi Mafamda Thamzagadaba Thoram Singh. Aikogi Thoram asi Haunabagi Damakta Same Saba Pumnamak Rashinjari, Ikai Kumnazariba, Chief Guest, Mingoina Hangacharabada, Honorable Minister, Education, Government of Manipur, Sri Sorokhaibam Rajan Singh. Ikai Kumnazariba Minister asi lambi da leire haina takpirakpa na maram oiraga, ngahak katang ngairaga, Ikai Kumnazariba mitunglen asi hek yaurakpaga, thoram asi haunabagi damakta, same saba pumnamak loishinjari, mayamna, ngahak tanga, aikoiga ngaiminanabagi damakta hangachari, warobiroi.
Lengshin biriba khwai pumnamakpu ahan bamaktada khurumjari. Ngasi ing lising ani kun mathoigi February gi tangkun yaifaraba thangza numit Department of Social Welfare, Government of Manipur na sinjariba sensitization of students on psychoactive substance used with musical concert. Thoramasibu mapung fahan binabagi damakta lingbirakliba ikay kunazariba mitung lensing. Aikoy nabaton tawzaruba matamda haraw-haraw saruk yabinabagi damakta lingbirakliba kwai pumnamak satra-satri pumnamak oja guru marumapang kwai pumnamak pu ayhakna Priya Lakshmi lang poklagpamna Thoram sinjariba Department of Social Welfare, Government of Manipur gi mahus sinjaraga pumnamak pu ahan bamaktada taramnok chari ikoknona kurumjari. Well, every afternoon is always a very good afternoon. So good afternoon, one and all. It is my privilege to welcome each one of you here on the sensitization of students on psychoactive substance use with musical concert. Ngasigi thoromasigi ikay kumnazariba ahanbada mitunglen oina lengshin bigadoriba ming oina hangachari Sri Sorokhaibam Rajan Singh, Honorable Minister, Department of Education, Government of Manipur. Ngasigi thoromapu oina lengshin bigadoriba Sri Okram Henry, Honorable Minister, Department of Social Welfare, Government of Manipur. Amasung ngasigi thoramasigi guest of honor oina lengshin bigadoriba ikay kunazariba ming oina hangacharabada Ngango Mutam Singh, Director, Social Welfare Department, Government of Manipur. Ikay kumnazariba mitunglen singna aikoina daista thazariba khudada mathang sitna Chief Guest President amadi Guest of Honor gi fampamlang da lengshin binabagi damakta ngalukna hangachari. Thank you so much. Aduga amuktanga ningsingjari lengsin biriba khwai pumna maksi hoji masing yambasi satra naha sing na hen brahaina khanjai. So I would like to expect a very peaceful and a very memorable event today. So please would like to request each one of you to maintain silence. Ahan bada ikay kumnazariba President amadi ikay kumnazariba Guest of Honor da aikoina chamna langzariba leng amadi khongumelaigi laichara lai pambi matang khudol tamjaraga ahanbada ikai khumnazaba amadi nolukpa utpagi tanza du lauzari. Thagachari, Matang the Thoram Makacha Tazarak Poina, Nasigi Thoram Masibu Soyangam Amatayawdana, Loiba Fawa Pangtokpa, Ngamba Pinabiu Haina, Taibang Semba Mapuda, Kurum Jaboina, Thoramasigi Sing Labamera, Nasigi Thoramasigi, President Amadi, Guest of Honor na Chukat Pinabagi the Magtasu, Nolukna Hangachari.
Thagachari. Ngasigi kai khumnazariba President amadi Guest of Honor na thoromgi senglaba maira chukat pikraba matung ngasigi thoramasigi taramna okpagi amadi nungi warol thambinabagi damakta ikai khumnazariba Director Social Welfare Department Government of Manipur Shri Ngangom Uttam Singbu nolugna hangachari. Anba maktada ngasigi department asina sinjariba hogalaiba satra satri singda target tawjaba program Sensitization of students on psychoactive substances thauramasi aikoina haina kiba matamdagi khajikang chondana hobagi damakta haina sinja langjaribagi mahut sillaga mayamgi mafamda warobidana ba nolukjari aduga ngasigi thauramasigi chief guest hoina lengsin bigadaba khudaki achinba amadagi asengbadi aikoigi honorable sir sina ngasi program si kharangan na hauje hairambani adugi damakta aikoina mu participants ingda ngasi kharangan khana lakpiyu haina mu ko na pau chenjabani adubu khudakta athuba amakhakma lakpadagi khajiktang thengthagraga mafam si haujik lambida leire aduna mingwaina panjarabada Sri Sorokhaibam Rajen Honorable Minister Education ngasigi thauramasi chief guest pu aina masa yaudragasu taramna okchari amadi akoina program khuding social welfare gi haijarubada harau harau yabibagi Honorable Sir bu ikai khumna buchari loinana ngasigi thauramasi thaurampu aina lengsin biriba ikai khumna jaraba mingwaina panjarabada Sri Okram Henry Honorable Minister Social Welfare aina Honorable Sir busu ikok nona ikai khumna buchari amadi ngasigi thauramasida taramna okchari loinana social welfare na Manipur gi history da leihoragadaba yamna tangaba policy amakhak puthokpada achauba thodang lobigiba ngasigina resource person oina akoina satra singsiga interact tobiyu akoigi maru oiraba yamna value leiraba ngasagi knowledge mayam du share tobiyu ana haijarubada yabirakpa akoigi resource person sing ai ming oina panjarabada Dr. R.K. Lenin Professor Head of Department akoigi Psychiatry RIMS loinana Dr. M.C. Arun, Professor and Head of Department, Department of Psychology, Manipur University. Amadi akoigi Srimati K.S. Jibanlata, loinana Tamo Pisak, Pumna Makpuina, Ikok Nona, Taramna, Okchari. Aigi department ge aigi collecting, Tabagama Tauzi Haibada, Awana Thidana, Chongthuaga Tauminariba, aigi teammate, Pumna Makpuina, Kaikum the Butcheri. Loinana, Chiraba Tanza Sida, school gi Satra Singh, Luchingaga Pubiraiba, Pubiraibi, Kaikumnazariba Zasing, Amadi Satra Singh Busigumba program Sida Yaurcho, Hainahara or Tabiraiba, school Dugi, principal, headmaster, headmistress, Pumna Mapuena, Kaikumna Buchari, Tagapa Pongdokchari, Aroibada, Nungsijarba Satra Satri Singh. Ngasigi program si akoina sinnaba honabada matam yamna changi energy changi araiba podama oide mafam chaba jaga leitabana akoina bota sinba matam sida nungdingi matamda oidabasu yadaba satra satri singi oibanina nungdang su oiba yadabanina masida asaba nungsa marak sida kanagani haibna khanbadagi lakpiriba satra singboina thagatpa phongdoi amadi haraute yamna oi Matam kuina thinguraba media gi chilinau karigumba kharadagi ngasidi thabak haubire akoigi program sida lakpire siliba mayam sibu kachil koya yohanbina bagi dangta lengbire madugi damakta joina taramna okpaga loinana thagatpa phongdokchari ai thoidokpa yamna sangdokcharoi akoigi horen ai gidi amuk nungsijarba satra satri singa ai interaction amuk tawgini aduna Yamna samna ina haining badi ngasigi program sida hauren akoina lakadori basi resource person singna wangang ba quiz round aduga ishay
program sima khaktang yauramaga hangraga aswai yogibada get wangma langibada ngasigi thauram paring kauthokibadu tawbiganu masima khaktang ai thamjage kaino habadi Manipur si hojik akiba masa ama oirei nisagi ipakta sum lupkhigdra na chingnarai laikaida hana yu thakpa matamda yamna lona thaamba kachinda imungda thaambudo hojikti sorokta lampang machida yamna phongna thakpagi phibam ama lai samajina masi accept tawbadawna masi yaraba chanabi dawna khanba ma lai masigo masui thengnage hairabadi aikhoi isadagi haugadabani aikhoi masen lingjen managadawbani aduna hauren saglakadawriba isai resource person sing na thambirakadawriba wafam sing masida yauriba machang oiba wakhalon sing to kokta hanjallaga thamoi nungda chena kolaga punsigi habit ama oinaba habit sidagi character lakadawribani aduna tungi achangba yumbirel ama oinaba ngasi khanagadawriba nainagadawriba sakkadawriba isai je isagi lu tongda changhanbiu isagi lichat chajat sembada mateng oihanbiu noina tawruba khudingda ishwar mana chu thaujan bibu oisunu aina ishwargi mafamdagi niraga tension chage thank you Thagachari, Ikaikumnajari Basri Ngango Mutam Singh, Director, Department of Social Welfare, Government of Manipur. Nasigi Thoramasigi Taramna Okpagi Madi Nungi Warol Marichum Natambirambagi Damakta, Haninga Litana, Tagat Pafong Dokchari. Aduga Housing Lengsin, Birakliba, Sata Satri Singi Mafam the Tamjaningba, Amakaktangna, Mayamna, Housing say COVID-19 the Gikara Saparagasu, Lena Simahikasi Akugi Marakta, Lady Haiba Wakalona du Kaubidana. Isa-isagi famfam lang the linkshin biba matam the 6 feet distance social distancing ngak na pambi na bagi damak tasu noluk na hangachari aduga tongan ba school colleges singi oja sing yaubi bataraga di akoy na mangda thazari ba chawkriya somdoy na linkshin bina bagi damak tasu amuka hanasu ningsingjari mathang asina thoramasi makha chatha dringai gi mangoy na thoramasi gi opening song on the theme hauro miyam Isai Sibu Kudol Tambigadoriba, Jelin Tokchom Amasung R.K. Devjit. Isai Sigi, Sairing Bina Ikaikumnajari B. K. Saroja. Hazik Mayangi Mafamda Kudol Tamjari, opening song Hauro Miyam. Hello, check. Hello. Lauro mia, Lauro kolau, apun way kolau, miam gi kolau, sem la siaramba, iranda. Mayai kama cinta leitaba, Manipur, mayai kama cinta leitaba, Manipur. Ay ko'y loy na malay
Thâu tang cùng nơ mật kỳ nâng nâng ta đi ấy nó hoàn tình Apun vei khô lao mi ang gi khô lao xem là si ano vơ đi ram da Apun vei khô lao mi ang gi khô lao xem là si ano vơ đi ram da Manipur, 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 mayai ka ba chinjak lay taba Manipur, Manipur, Manipur Aigi magi suksin na siwa kalawsing Wala siya pun baliching Malim na kang sanu Taibang na sona sanu Apun may ihaw ni Tuki miro giramal Sem la siya nawa Iramda Manipur, 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 mayai ka ba chinjak lay taba Manipur, Manipur, Manipur Thank you. Thagachari Jelin Thokchom amasung RK Devjit ngasigi thoram asigi opening song thambiramba haini alitana thagatpa phongdokchari mathang asina thoram makha chathajarak poina ngasigi thoram asigi thoram mapu oina linkshin biriba ikai khunazariba Minister Social Welfare Department ming koina hangachari Sri Okram Henry Singh ngasigi thoram asigi thoram mapu gi warol thambina bagidamakta norukna hangachari Ahana magtada nga si Social Welfare Department na sinba Sensitization of students on psychoactive substances use with musical concert. Masiga mailin dahil silang sin piri ba ako'y department sige o iba ako'y yang ba utam Director Social Welfare ama din husik ngahaki matong dahil lakpira niya hay na paupibirak pa ako'y Honorable Minister Psychoactive Rajan Singh amadi katare masigi field sit expert whatever nasigi function siga mari le na wangang bi kadori ba akhoi gi kaga Dr. Lenin amadi akhoi ga arund amadi akhoi gi anti cases jiban mala amadi department sigi lakpiri official punamak aduga media gi lakpiri ba brothers and sisters andagi school kya dagi lakpiri ba satra satri ma'am puna pu thagat chari ngasai welcome speech tabudi director na phet pan bikre satra haibasidi satra ni masidagi puna mak horak pham ni hai tare ai su matam amada satra oi baga loina na si yojare ibani satra haibasigi puna mak tampham akhoi gi foundation khuding mak nakhoi na hojik lairi ba mafam sini hai tare disciplined wangang sangang akhoi na he khaina riba larik hairaga su laisu yaw dagadi kaim ta kana de haidana hari base masimak ne nakhoi punama ki behavior discipline hojik ngaktang da khang dori base aina phanam foreign haraga su punghai ma mikup ma wahi wata ngang thorak pada kudakta dum khang dorabane aina hawai
स्कूल कारिङै कॉलेज कारिङैगी मतेक अमा सिदैदा दुम समजल्लक्के हाइतारे अखोइ गावै मयामसे याउबिरिबनिना अखोइ इमानबा मरु मपांग मयामसिंगसे अखोइना इंखलक्पा मतमदा आइसे ताइनतोत स्कूल दा तममे ताइनतोत स्कूल दगी पब्लिक स्कूल दा तममे मतमदुगी चन्नबिसिना होय हौजिक सुमाइना निसाना थुम्मगा लैबगी परसेंटेज याम वांखटपगी चांगजिदी ओइदे मतमदुदना मुक इसै रोमदा ngauraga अमेरिकन साबी ब्रिटिश साबी याम तौरमे आमगी परेंगजिदी अमानबा हाइतारे कोई स्टारिंग याम मानबा हाइतारे फिल्म दारगा खजि खजि हौरपे अमानबदो मयाय यौरपदो बट तटलेबा करिगिनो हाइबा इसा इसाना थेंगा काना खंगा कदोरिबनी आइसु आइगी एक्सपीरियंस अमा तमजबनी अमेरिका मचादोगा अखोइ मणिपुर मचागा सुंग्या यारोएबा लंदन मचाना लंदन मचा अदुम ओइनी मणिपुर मचाना मणिपुर अदुम ओइनी अदुगिने ngasi अखोइना इमा लाइबाक मणिपुर इरमदम मणिपुर चेक्सल्ला कांदा इमाना हेली आइगी जगाना हेली हाइदना अदुम बुप ताराइस चलोरगसु ममाइ लैथोगा चलोरगसु अइना नत्तबा फनायाम सारगसु उरुरुरु लैरोगा मागी हौरफमदा बुप लौतारिसे अदुना brothers and sisters होय अइना brothers and sisters हाइजे भा मखलमनी आइगे चही येंगना मतमदा याम कन्ना खेनरमगदो मानदे hardly 10 to 15 years कुंबदि खेनरमदो माली I am just 37 years only आई चही कुंथा तकतंग सुदा गाइरी अदुना अइना पोकपा याबा मक्ति यावरमदो मानदे thank you आई सुंगारांग खतंग 37 years complete तौबनी अखोइना पाइरिबा फम अइना तौरिबा थबक खुदिंगमक्से अइना निंगबना अमा अदु अइना फंगबना अममम हेहेक अइगी पुंसीदा हेहेक थोक्तबदा ते थोकपदौना आइसु सुमाइना मिनिस्टर ओइगनी राजनीति तौगनी हाइबसिदे मंगमुक मंगुदि हाइतारे होय I have a dream in my life aise nahama oina inkhalakkpa moina पिङैदगी दुम आइगी हौरकफम आइगी चमिनरिबा हिंबगी साजत चतना नोंमैगासे याम पामदना यूनिफॉर्म गासे याम सेनिंगदना आर्मी ऑफिसर गुम्बा पुलिस ऑफिसर गुम्बा याम ओइनिंगबने अदो आइगी ईदे यावरकपा आइगी तौथोरकपना यादबना आइगी हौरकफम आइगी पॉलिटिक्स ओइबना पॉलिटिकलाइज तौरगा प्रजागी सेवारोमदना चथरख्रिबसिनी हाइतारे अदुना अइना पामे हाइदनसु लुप्थरुरगसु सिचुएशन ना यादबा सर्कमस्टेंस ना यादबा अदुमक लैतबा नत्ते हाइतारे अदुना ngasi नखोइगी दि हाइतारे याम लायक फै हाइतारे म्यूजिक स्कूलिंग तौद्रगसु हुजिकती ऑनलाइन लाए हुजिक मोबाइल दगी तौबा अखोइ मतमदा मोबाइल लॉन्च तौद्री सुमाइना इंटरनेट कासे होय कंप्यूटर गादी खरा खरा तंबा हौरे CPU गा जे सुक चावरगा मॉनिटर गा जे सुक चावरगा मी 10 मुका पुंजलगा कंप्यूटर द पाइगे गा येंगे गा न चलगा अदुस अखंग मसादने अखोइ केमसु हैतबा अखोइना कंप्यूटर क्लास लो चलिने ना मी कुन कुन मुक चंगनी कंप्यूटर मरी लेनी अदु येंगा लागते इस बॉय द ईरा लागतोनी व्हाट इज कंप्यूटर व्हाट इज CPU अदगी व्हाट इज कीबोर्ड अन ईरा लानी व्हाट इज माउस अन ईरा लानी we never had an opportunity to touch a computer in my life adugi do lan grabane haitare na khoidi hojiti smartphone da wall se yeng la yaraba matamni haitare aduna aduguma matam silida aina haijaning budi saukhat pami gi mitau tamba kaide aigi personality development da mateng pangba oibataradi yengbiyo ngasai director ne so haibiramba चुरुप थप पसिना करी काना के अखोइ मतमदसु तौरक्तबे नति तौरम्मे असबाय नंग नुपी दौना चुरुप सिम थकपदा कैदौगेने चुरुप थअदि नुपीना पामबने का हाइरम्मे अइ करिनोने हाइसिबो अदो लास्ट होय नुपीदसु खंगदबगी असिदि हॉलीवुड माले बॉलीवुड माले मना का चलो काना नमथी हाइरा कनेबा यादबने कइम कानादबने चुरुप थकपना करी द मांगी कुइरोय चही 53 सुरक्पा अखोई इमानबा होय मरुमपांग खरसु दुमक
ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯌꯧꯗꯅ ꯑꯗꯨꯝ ꯉꯟꯇꯥꯅ ꯑꯗꯨꯝ ꯆꯠꯈꯤꯕ ꯑꯗꯨꯝ ꯌꯥꯎꯔꯦ ꯆꯠꯐꯝ ꯅꯣꯏ ꯈꯪꯉꯤꯗꯨꯉꯥꯏ ꯀꯔꯥꯏ ꯆꯠꯂꯤꯅꯣ ꯈꯪꯗꯦ ꯀꯥꯏꯅ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯌꯥꯝ ꯉꯟꯇꯥꯅ ꯑꯗꯒꯤ ꯒꯨꯂꯤꯒꯥꯁꯦ ꯄꯣꯔꯛꯀꯅꯤ ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯇꯝꯃꯤꯉꯩꯁꯤꯗ ꯑꯁ ꯚꯥꯏ 4-5 ꯂꯪꯁꯜꯂꯣꯅ ꯑꯩꯅ ꯆꯠꯂꯣ ꯑꯩ ꯀꯤꯌꯦ ꯑꯩꯈꯣꯏ ꯉꯝꯖꯔꯣꯏꯅ ꯑꯩꯒꯤ ꯀꯣꯂꯦꯖ ꯃꯦꯠꯇ ꯀꯣꯡꯒꯣꯟ ꯀꯥꯕ ꯃꯌꯥꯝ ꯊꯦꯡꯅꯈ꯭ꯔꯦ ꯇꯥꯗꯅ ꯌꯨꯅꯝ ꯋꯥꯅꯝꯃꯒ ꯑꯗꯨ ꯃꯇꯝꯗ ꯋꯤꯁꯀꯤ ꯊꯛꯄꯁꯦ ꯈꯔ ꯑꯩꯈꯣꯏ ꯍꯣꯂꯤꯋꯨꯗꯀꯤ ꯇꯥꯏꯞꯇ ꯏꯪꯂꯤꯁꯀꯥꯁꯦ ꯕ꯭ꯔꯦꯡ ꯕ꯭ꯔꯦꯡ ꯉꯥꯡꯕꯤꯅꯤ ꯍꯦꯛꯇ ꯃꯩ ꯍꯧꯕꯅꯤ ꯍꯦꯛꯇ ꯌꯨ ꯊꯛꯇ꯭ꯔꯒꯗꯤ ꯑꯃꯨꯛ ꯃꯥꯁꯦ ꯑꯃꯨꯛ ꯄꯨꯔꯥ ꯅꯨꯄꯤꯗꯧꯅ ꯑꯃꯨꯛ ꯇꯧꯗꯣꯏꯕ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨ ꯀ꯭ꯔꯣꯁ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯁꯨꯃꯥꯏꯅ ꯂꯩꯍꯧꯔꯤꯅꯤ ꯍꯥꯏꯇꯥꯔꯦ ꯀ꯭ꯋꯥ ꯆꯥꯕꯅ ꯀꯔꯤ ꯀꯥꯟꯅꯩ ꯌꯨ ꯊꯛꯄꯅ ꯀꯔꯤ ꯀꯥꯟꯅꯩ ꯑꯃꯨꯛꯇꯪ ꯊꯤꯖꯤꯟꯕꯤꯌꯨ ꯅꯦꯠꯇ ꯂꯣꯏ ꯌꯥꯎꯔꯕꯅꯦ ꯅꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯗ ꯑꯗꯨꯝ ꯂꯩꯔꯝꯒꯅꯤ ꯅꯨꯡꯉꯥꯏꯕ ꯃꯥꯟꯕꯒꯤ ꯋꯥꯅꯦ ꯀꯨꯏꯗꯕꯅꯤ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯆꯍꯤ 5ꯕꯨ ꯐꯥꯔꯣꯏ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯧꯁꯤꯅ ꯂꯩꯀꯥꯏꯗ ꯑꯁꯤꯕ ꯍꯪ ꯆꯠꯄꯗ ꯅꯍꯥ ꯑꯣꯏꯔꯒꯗꯤ ꯀꯔꯤꯅꯣꯝ ꯁꯣꯏ ꯇꯧꯔꯝꯃꯅꯦꯁꯨ ꯑꯗꯨꯝ ꯈꯪꯉꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯏꯆꯤꯟ ꯏꯅꯥꯎ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯄꯥ ꯏꯆꯥ ꯃꯌꯥꯝ ꯍꯥꯏꯇꯥꯔꯦ ꯖꯥꯇꯤ ꯃꯌꯥꯝ ꯇꯣꯉꯥꯟꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯑꯩꯅ ꯃꯁꯤ ꯍꯥꯏꯔꯛꯏꯁꯦ ꯅꯨꯡꯁꯤꯕꯒꯤꯅꯦ ꯅꯨꯡꯁꯤꯗꯕꯒꯤ ꯅꯠꯇꯦ ꯅꯨꯡꯁꯤꯗꯕ ꯃꯤꯗꯤ ꯀꯧꯅꯗꯕꯅꯦ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗ ꯀꯕꯨꯏ ꯈꯨꯟ ꯈꯔ ꯂꯩꯌꯦ ꯀꯕꯨꯏ ꯈꯨꯟ ꯆꯠꯄꯁꯤꯗ ꯑꯍꯟꯂ ꯅꯍꯥꯔ ꯑꯗꯨꯝ ꯌꯦꯡꯉꯤ ꯑꯍꯟ ꯑꯣꯏꯔꯝꯃꯒꯗꯤ ꯀꯩꯁꯨ ꯈꯟꯗꯦ ꯅꯍꯥ ꯑꯣꯏꯔꯝꯃꯒꯗꯤ ꯑꯁ ꯑꯩ ꯑꯗꯨꯝ ꯈꯜꯂꯦ ꯃꯥꯁꯦ ꯆꯍꯤ 30 ꯃꯅꯨꯡ ꯁꯣꯏꯗꯅ ꯑꯣꯏꯔꯝꯃꯅꯦꯅ ꯑꯗꯨ ꯌꯦꯡꯕ ꯀꯥꯟꯗ ꯃꯕꯨꯛꯁꯦ ꯂꯣꯏ ꯀꯟꯈꯠꯄ ꯀꯔꯤꯒꯤꯅꯣꯕ ꯑꯇꯤꯡꯕ ꯊꯛꯄꯒꯤ ꯑꯗꯒꯤ खितंग अतोपा खितंग चलुरेदना खितंग नहा ओइरमबा एक्सीडेंट सिबा नत्रबा होय ममा पादनाबदी खंगदना सिबुंग मागिदी खंगदेने बीपी ओइर माले हाइनेबा अदो अहनमन सिंगना नहावाय हाइनरमबदौना angang naha ingkhale ibunabु बीपी नानाब्रा ना हाइबसे असेंगबने याम चुम लेरमेबा मदुगी नुंगी आर्थदी अहन ओइर कांदा नाय हाइबदी चुम्मी नहा ओइरिङैदा मरम चादना नारिसिदि फत्तबा हौदी निसा चाबगिनी हाइदना हाइरमिबदो ngasi sida tawribasini hojik thengnaribasini aduna please ingkhalaiba chininaw mayam noigidi opportunity ne sisina tamhaunaba fattaba mayam maraksida chawraktoi noi ngasi lengzaliba mayam ne hayeng manipur gi future oidorise aduna noi sigumba खंगहौरगा चटखिबदि फैको अदुगी कोमदुदा ताहौबसिदि इन हाइजने चही 5 थाबिगे 5 फारो यें नोइने हिंगिजिबु सिनबरने अदुना ngasi yengo noibu popibe ima ipa meyam singduna icha dimi o hendoini officer o hendoini doctor tamhandoini engineer o hendoini minister o hendoini cm o hendoini na tharaga chahi 5 phadabida school tambal loidringeda bina bon chatpasibu phabrane असेंबने सिदी इकाइरोय दोबने खंगदबदो खंगो यायबा अदो मीने सोकनो पाइगनो हायरदि मरम लेरबने मई चिंगबना नुंगाइब्रा येंगे मई पाइबदा बिना बन चप्पा मयम यावरिसिदि असिगी लाइफ वेयर चलिबा होय होजिकपुदि एबी केबल लाखरे मतमदो पाइनो हाइबदो मतमदि लोड शेडिंग लेरमे अकन मसादना अखोय हिंदी फिल्म द पाए हॉलीवुड द पाए बद मैम हॉलीवुड द हेन साथी पे मैम यौखरबने अदुना प्लीज इंखलाइबे चिन्नौ मैम सिंगदैना हाइजनिंग बदी अखोयगी एक्सपीरियंस सो मैम द तमजबने आइसु परफेक्ट ओइबे नते लेंगजलिबे मैम से कनाम त परफेक्ट ओइबे नते अदुगी मैम द लोय क्रॉस तौरगा लाइनिना इंखलाइबे चिन्नौ सिंग मैम सिंगदैना हाइजनिंग बदी लिमिटेशन लैबियो प्लीज खंगो येंगो याम हेंजन चंगजन गनोबा समुद्रद उइना मयाइदा चोंगजलरे दुम फजा ताबने अदुना फजाबा येंगो फत्तबा तौगनो हाइबसे असेंगमने अदुना नेट त चंगगा करीबन हुजिकान याम कन्न तौरइसे कोरियन स्टाइल तौरपगुंबा अखोइसु याम युंखलम म्यूजिक खरखदि फायर माले नहावाय अखोइ मतब सम युंबगे याम चनरमे अदु तारासु खजी गदुम लेहौरिसे दुम यादि बस अदुना अखोइना हाइजबदी अफबदा तंबियो प्लीज फत्तबदा तंबिगनो थक्सी काक्सी नाइबदा नावाय बाबा कौरमबदो नोइ बाबाय ममिंग कौरक्तोइने मदुगी डिसिप्लिन तौबिगनो प्लीज अमेरिकान दी मपादा
mapa maming kauwe na saida mapa kaurubuda maming kaurubuda kupak saba mayam yaurabani noisu chajajani America da London da mapa mama mathong maram khangdabanina khoisu yam tamjaningame adu yengjalakanda makhoi di orphan nga tani leiriba mayam da mama na kanano ju khangde mapa na kanano ju khangde ikai ngoi na harabada nakhoi sigi se aina panghai da haijan banate please ngasigi topic sida ina sum 8000 bagi wani migi culture matau tamba haje migi culture do hana kramaina hinge na mutang yengbi ko afabo edi tammo ke sukai di lai sari ngai de ikai ngoi na haibada macha popo sibu chatna bro Tauri ne America da ti adu su khale ga macha do orphan ne thamjan grani macha do na muk chaura ani chaura ga mama pa su khang houdre adu na mi o ba maming bungau da kaure uncle kau ne su heitre baba kau ne su heitre ima kau doi ne su heitre uncle kau doi ne su heitre but akhoi we being a Manipuri akhoi noi se lengsali ba mayam sindi akhoi te laibak yam thina pharaba mafam amada Manipur iramdam Manipur da bebhar lam chatta wal pumba mafam pumbana Hindu marakta su ek maitai ek khoi li chat chajati bebhar sidi as kamai to buno khang de noi di ahna man da khoiram nei ahna man da baba ima kau phangi se haiba se khoi lai ba phaba jaga da bu i bai khoi se aduna yengo aina sai se ne amutang yengo net noi loi hairam gani computer da hang to film do pulap yengo mana American ngangi don tam artha hai traga su hango tawri bali cha sajan myam do phajabra yengbi oba aduna please karam bana phai phati haiba se phajana khangaga follow to biu haiba se ni ina advice haiba bu aduna India pumba world pumba ai na phai na chali se ai phai ja lakna lang thom mi gi follow to de mi gi mama pa leitaba mama ni mapa ni khangdaba du gi culture du follow to de saruk Manipur ai gi iramdam ai gi su pithok charakpa bevhar lam chat phajana hingadau ni luna nana hingadau bani mi na injalak pa taroi do bani nupa thok na ba yu thakadau bani haiba se top pi ro ba please nupa thok na ba lamjen chelo gym sano karate tammo haiba di yai na tanga adu guli charaga nupi da propose na ba chaw gumba to kain kanaroi nupi du na khang pa matam da soi kaurakane ba marai bakta soi dana aduna akhoi na he haina ba do sajan na ba punsi hinganu haiba se aseng bani aduna ngasi function sigi tanja lauraga ina haijaning badi India pumbagi Ministry of Social Justice and Empowerment Government of India na so Nisam Mukt Bharat Abhiyan na 26 June 2020 dagi haudana lakrabana karigi damakta laibano haibada inkhala iba ichenina mayam singse asoiba lambi de chat khitare haidana madugumba mayam do chattanaba noi pulliba ichenina mayam nupa lairiba mayam singsina noina mok noi gi school college chatlaga message to spread taunaba phattaba taunu churu thakpana kari soi hayenge di yaraga de akhoi director sulenghan biri school da sumaina flex tawraga dum thiet sina churu thakpana kari soi guli chabana kari soi kwa sabana kari so ke flex school khuding thiet pa ado kwa charamaga tokhiba adana kanom pini and churu tha maga taseng na haige do ba tawgo ai churu tha me to e adu cp ne na adu ko madara reward pi ba khara haudo pa do khara dum phadong mal adu tar de khara improve soidana oirakane ba hauji ngu ko noina thai churup to thak pa yarom gani soidana nupi ju nupa jo jikan di loi lema bane churup to de kai haige ngone makhum du da hauji cancer haiba se kana gumba kangu na di khangamoi madubu hekpa di sap ni hainari ni layeng ba karor phanayam leirasu lam phanayam yoraga pacha thadarasu sana phanayam leiraga thadarasu sungpha phaba lai hidrabani cancer paktoini liver oibe ai heart oibe ai
mi do ye muk solam badu jaga da dum yai hidoini adum horen doctor ma'am na su ka gawai ma'am na su haibi gani guli na kaidawi kwa na kaidawi do ka gawai na marik seng na hairani madugum badana muk aina haijaga do budi apam ba khuding mak ama phangdraga su ama phangdorabane please noina nupi ma haibada yadra su ama adum laini natra adana phangdre na noi guli sano yu thakano ba adagi ai nupa khra thokna mena yu thakpado kaim kanaroi adugum bagidi husikan yam laire dana personality development training laire natragana atop mayam tuition to center mayam laire bani ai khra nupa khra thokngi kai dau sigi tana wadum hairakani kaga hoida dum sala dum hango kamai to sigi kaka doctor pabung doctor kamai takpi mo dum taklakani. They will be the best advisor because they have been facing a lot of patients in their life. Natragaka means million yings. Now I think a ying was a anga was in the ying, Husicandi, I matayam sareka maito zian, Kagawa Bohitanarini. Adugumado wrongly Ketana advice over Ichenina Kanda Bakrana, Hidaku Parma Sidayo and a Pangsada Saya Brana. And the Kumunino and the Parma Sidayo and Mahidasi Pangsada Saya Brava Kandana. Adu ya da tara di aduga chapman ai khangdaba pot se saga no nupa thok na bane na no UP ma thau hairaba adugi nupa do dum nongan ma dum tinaro no ma hana chake chalo na traga ai saning de hai go ma sara direct nang hana chalam do eta de chichim pinaro nang hana da tau go na chahi ma da nang da hingam go na aduna adugum ma thabak se tau ganu madugum ma mayam do tau danaba noiding asi sumaina platform am piri ni ai imanabi haije nupi haije sole haidana nupi su yam chara bani hojikan aina khangbada su ai imanaba pulab adum chat khrabane aina khara nupa thok tabagi maning halau bai wane nupa thok pa khoi bu tambiram mayam je blood cancer ne khara hai gum cancer no yari jibu phaktat to ini yem cancer jibu yam phajaba wairana aduna cancer patient bu oining taraba hoyen kakana khara lauthok piramo cancer oi ge haragana si charo adagi si si oragana si charo na khara sudum lauthok pa phaidana kaka adumaina category khaidok piraga ming janbai type ta aduna ain hajaning budi nakoi punamakpu bhab tanaba Sigumba tanjama function nama sillaga khangja hawana platform ama piri bese yam laiba fabani haibadona in haijan ingi bese aduna inkala iba college tamiba sata satri mayam ngasi program sa lakpiriba sinina upuna mapu ai gi site gi sigi message spread tawbaga loina na nisa muthat pa haiba pandam sida changjan minanaba nakoi punamaki sojok ninjari adana wahi khara se hairaga nong pham amuk tanja ma thengna matamda phajana punmina se wahi khara se ra sai dun jare thank you jai hind. Thank you so much, Honorable Minister, Social Welfare Department, Government of Manipur, Sri Okram Henry Singh. Ngasigi thoram asigi thoram mapugi warol mari chumna thambirambagi damakta hainingai leitana thagatpa phongdokchari. Mathang asina isai ama khudol tambinabagi damakta stage ta kausinjari Roshan Lai. Isai asigi saihau mayekna ho ima nukshibi. Amukahna stage ta kausinjari Roshan Lai. Lanthokpi gadori isai na ho ima nukshibi. Aduga isai mayek ibiribina K. Saroja, Deputy Director, Child Protection. Sairing BSina Fongdo Pirakpagi Matungina, Isai Mayekasi, Manipurasi Tongan Balamda, Art and Culture, Literature, Adagidi Sports, the Manipur, Asi, India da Kaktanatana, Malim Sinbatungada, Toido Hendobna, Lamda Masigi, Naha Sing Sibu, Miyamna Lamda Masigi, Miyama Sibu Hena, Sakangna Rabani, Aduga, Akogi, India gi states Singi Manungda, Nisa Chabada. Sigi masing sisu khwaidagi wangba singi manungda ama oiriba lamdam asina maram oiraga aibi asina asigi matangda phongdokningba wafam khara isai sigi kuthangda mayamda yauhannabagi madugi platform adu lauzabani. So would like to
due your attention. So next song is Hoima Nungshibi, and to be sung by Roshan Lai and lyrics by Gay Saroja. Mamaktada tinbiriba miyama ko ono krumza. Thagachari Roshan Lai, Yamna Pazaraba Isayama, Kudol Tambiramba Madi, Thoramasibu, Hena Masak Tokpa Thoramama, Uhen Birambagi Damakta, Haininga Litana, Tagatpa Fongdok Cheri. Matangasina, Nasigi Ahanba, technical session, Haudokcha Boina, Ikai Kunazariba Dr. R.K. Lenin, Professor and Head of Department, Department of Psychiatry, RIMS, Ikai Kunazariba Dr. Bo, Resource Person Namo Ina Nasigi topic, Handling of Peer Pressure da Isagi Oiba, Wafam Kayamot Kaya, Tambiram Nabigida Magta Hanbada, Noruk Nahangachari. Mayam punnamakpu khurumjari ngasige sigumlaba yamna nungairaba nuksijaraba satra satri singa chona tillaba Vegasatindra Open Theatre da punsirol khaistang thamjanabagi damakta matam khara laujage ngasigi chinglem laba thoramasida lengsin biriba department masimaki minister oina lengsin biriba ikai khomnajaraba
मिंगोने पंजरबदा श्री ओक्रम हेनरी याम फजबा वही स्टूडेंट लाइफ ता थेंगना की रियल लाइफ के एक्सपीरियंस में हमना मैं मुसुमत वही थम्बिरमी लोइनना अदुगी मांगदा वेलकम एड्रेस दा कोई डिपार्टमेंट असिगी डायरेक्टर ओइबिरिबा यामना इनोवेटिव एंड डायनामिक ओइबा कोई यंग डायरेक्टर हाइजब तारे कोई उत्तम फजना कोई मैमदा कोई तुंगी ओइबा पाउजेल तेंतकना पिबिरमी लोइनना डिपार्टमेंट असिगी सिमिलांगबिरिबा मैम आइगा लोइनना टेक्निकल सेशन दा मैमदा पाउजेल थम्बिगदबा ओजा कोई एमसी अरुण मैम के सोसाइटी दा चाउना कंट्रीब्यूशन तौबीबगा लोइनना सब्सटेंस यूज की मरमदा चौब थौदांग याबिरी अखोई सोशल पॉइंट ऑफ व्यू दगी लोइनना जीवन मला कुइरे अखोई साइकोएक्टिव सब्सटेंस की मरमदा तबक तौबिरकपा लोइनना अतोपा यामना मसक नाइबा मयाम लिंगसिनबिरे लोइनना ख्वाइदगी मरु ओइरिबदि ngasiगी थौरम असिबु मपंग फाहनबिरिबा छात्र छात्री चासिंग हाइजब तारे अखोई इदौ पाबुंग कारबनिना को अदुगा मखोइबु पुबिरकलिबा ओजासिंग अमदि मखोइबु थाबिरकलिबा स्कूल की अथॉरिटी अमदि मीडिया की चिनिनाव पुनमकपु अमुकाना खुरुमजरी अखोई खंदुने यंगसी हौजिक मरोइना इन फोकस तौजनिंगबसी छात्र छात्री सिंगदा ओइना फोकस तौजगे अखोई महिरोइ सिंग हाइजब तारे ngasiगी महिरोइ सिंग से हौजिक लेंगाइबा मयाम से पुनसिगी क्रॉस रोड हाइबा तारे पुनसिगी यामना मरोइबा तांकक अमदा करोमदा चटसिगे हाइना खनबगी दुगुम्बा यामना डिसीजन लौबगी यामना क्रिटिकल ओइबा लाइफ की मोमेंट अमदा लेरबा पुनसिगी चही मतांग हाइबदी एडोलेसेंस ओइरकपा मथोट कारकपा मतमने मसरिसदा होंगबा मयाम अमा लाई इसा इसाना एक्सपीरियंस तोरमनी को आइना खितंग निंगसिंगबा मतमदा अखोइना ngasiगी चही सिदगी खरा पिइङै मतमददि अखोइगी पुनसिसी अखोइगी वर्ल्ड सी यामना पिए आइगी इमा आइगी इपा आइगी अंकल आंटी को यमदा लेमिनरिबा मयाम से सिना आइगी संसार हाइबदो ओइरमी चुमरा मतमदो अयाम्बा आइगा लोइनरिबा मिसिंगसे आइगी ब्लड रिलेशंस nga तो ओइरे आई चावराए खरा खरा चावरा मतुंगदा कोइना येंगबा हौराए आइगी वर्ल्ड सी खरा चावथोराए आइगी नेटवर्क सी खरा चावथोकनबा वाखल लाए आइना खनबा नते आइगी चही मतांगदुना आइगी हार्मोनल चेंज मनुंगदा लाइबा अखोइगी हार्मोन मयाम दुना आइगी ग्रोथ तुना मतमना पुरकपा होंगबा मयाम सिना आइगोंदा इथिल मयाम अमा पिरे को अदुना आइगी मरुप मपांगसिंग आइगी ब्लड रिलेशन नतबा मियोइसिंग तोंगान तोंगान मवांगांग गांगबसिंग तोंगान तोंगान मसक मौ मतौ लेबसिंग से आई थेंगननिङै वारि साननिङै मखोइगा इंटरेक्ट तौनिङै मखोइबु खंनिङै मखोइगु लोइननिङै को मसी पुनसी खोंगसत थेंगनरकपा मथेल अमनी नोइ लोइन थेंगनर अमनी को अदुना ngasiगी पृथ्वी सी मिसिंग सी याम यामे अखोइ इंडिया सी याम मिसिंग याम लेपाक अमनी मणिपुर सु यामना नोपते इंडिया की वर्ल्ड की ओइना बिलियन तरेट का पॉइंट 80 मुक लेरे हाय करोड़ साट्रेट का मरफुतरेट मुक लेरे हाय अदु लामन खरे यामन खरे हाय सु मणिपुर की लाख 19 सिगी मनुंगदा नखोइ गुंबसी 25% गुम यावरिनी को मसी मनुंगदा कनागा तिनगदोरिनो कनागा आइगे इमानबा ओइदोइनो कनागा आइगे इमानबी ओइदोइनो हायसी खल्लगा थीरगा इमानबा इमानबी सानबा ओइरमगदी अवाबम ओइरमगनी को अदु ngasi आइगे इमानबी 5-10 लै आइगे इमानबा 5-10 लै करमना आइगे इमानबा ओइरखिबनो को one point is आइगा somehow physically close ओइरुबा स्कूल पुल्लुबा ट्यूशन पुल्लुबा लेकाय पुल्लुबा पेरेंट्स सिंग खंगनरम्बा अदुमाइना ओइरकपा अमा को आइगी सुम आइगी चारकपगी मतुंगिना तोंगान तोंगानबा मफमदा आइना चटलगा तोंगान तोंगानबा मफमदगी मी लाआगा आइगी नेटवर्क नोंग नोंगगी चावखलकनी अदुमा नखोइना हेंग चही यामकाना निंगसिंगकनी ख्वाइदगी हेना मरु ओइबा ख्वाइदगी हेना अखोइदा इंपैक्ट पिबा ngamba मरुप मपांग सिंगसिदी अखोइना हौजिकी चही मतांग हाइबा तारे अंगांग ओइरिङैदा तिनखिबा इंखलकबा कांदा थेंगनखिबा इमानबी इमानबा सिंगसिना ख्वाइदगी हेना चावबा लाइफ की इंपैक्ट से मखोइना पिगदोरिनी मखोइना ख्वाइदगी हेना वैल्यूएबल फ्रेंड्स हाइबदो लाइफ लॉन्ग ओइगदोरिनी हौजिक अखोइ अनौबा इमानबा अखोइगी चही मतांग सिदा थेंगनै मखोइगा अखोइगा लेनरिबा रिलेशनशिप से अयामबना प्रोफेशनल रिलेशनशिप कुंबा ओइरगा तो ए यामना हक्चिनबा इमानबा इमानबी हाइबदो ओइदे को अदुदगे मुक अनिसुबा पॉइंट दा आइना स्कूल कारकपदा अखोइगी सेशन दा छात्र चामा यांखै हुमद्रा लेरमी अदु लोइनमक तिनदे आइना 5-10 खक्तंग खल्लगा तिनै करमाइना खनगिबनो आइसु खंगौदे आइना हौजि हंगगा सुन नखोइसु हाइबा ngамoi को हाइना बलै birds of same feather flocks together अखोइगा मोड खरा चानरम बयाय वेब लेंथ खरा मानरम बयाय वखलोन खरा मानरम बयाय
फिजेट चक्चा खर मानरम बयाय मखोय पुनसल ले को अदुगा हाइना बमसु ले a man is known by his friends ma kanaga tinage drug saban upa duga tinade as masu drug saram gada mali larik am phaban upam sa nupim sa duga tinabu uragana masu larik ti khara hotnaram gada mali haina khangi khalli aikoi na khanai ko aduna di aikoi ge imana ba se aikoi ge identity tak pada ka agi matik maru oi khrabano aikoi ge life semkat pa matam da ka agi matak influence piribano haibasino koi khantharam da bayai but madugi chaurba impact ama lai haibase ngasi aikoi mayam tinari ngai sida nakoi da ningsing haninge ko nakoi khalam basu yai param basu yai aduna aikoi ge imanabi sing se khwai de ge hena maroi ba punsi gi asset amani haina khanse adugi matungda aina thamning ba important noi ba wafam amana hairi ba nakoi gi chahi matang se cha sing gi chahi matang sida aikoi gi parents na aikoi da piba influence makoi gi ithil makoi na haiba wangang makoi na piba pautak siga oza sing na aikoi da piriba afaba pautak wahi wata takpi tampiriba siga aikoi gi imanaba sing na aikoi da piriba haktheng na piriba influence siga yengnaba matamda aikoi na yamna chauna lumna lowasi imanaba imanabi singa loina riba ngangna riba makoi na pirei ba ithil sina yamna helame ko madugi khudam boy khoi na yumda chapot ama leibada lei anoba ma satpada nongan bangam de hayeng school da class da imanabada tamna na honai photo namaga pui he ega pui puraga chaminai ko adumaina egi life da share to base horei ne ba ko asumaina akhoi gi asugamna nakna na tinariba yamna value leina khaliba imanabi se akhoi na thijin ma matam da kari haina khange harakanda khange haiba kanda hairiba chahi matang sida akhoi se kanagumba karigumba group amada belong to ba pame ai itom da leiba ngamde ai itom da leiba pamde ko ai loner oiba pamde aduna aigi group mi mari oibe ai manga oibe tara oibe ai adugi group ki behavior du da akoi adum lup pe kariginobu ai bu inthok pirakta ba ai bu kauthok pirakta ba ai se naitom taraba mi amani haina feel tawdana ba mi nu udana ba ko aduna di hariba group tuna tawsi tawi tawgadabani haiba pot sida yaning na yawgi basu yawi yaning dana yawgi basu yawi madubo akoi na peer pressure by the friends hairi sine ko yaning na tawki badugi na akoi gi tongan ba akoi gi approach sama tawsi yaning na tawbasina karamba kanda oige haibabu akoi na yamna fana ising imanaba singse homin kamenar aba matungda karigumba kanda imanabi kharana magi chahi matangdogi matungina natraga atopa mamanabi singi influence matungina nisha sizinaba pamakpa class bang tawba pamakpa nupamsa nupi masagi relationship ta lupsinduna masagi mathausi thawirakta thausarakta tanja yaurei matamduda matomta tawba natana maga yamna nagna tinariba mamanabi do adubusu hauba nangsu adumaina tawsi ngasai akhoi honorable minister na habibado nangsu churup thaga mtang yengu nupa macha mandeda natraga nangna kanagumba nupi masa amda propose tawge tawrido ikairi do guli simal sasillo natraga yupe ama thakchallo namai kallaga ngamgani haibagumba mapung phadriba wakhalda lakpa mina lanna natraga soidana haijin khiba wahi singna chumaboi ningbadagi maduda matung ilubadagi aikoina neshada natraga nataba fataba lamchat sajata akoi pura lupsin giba mangiba yaudaba nate yauriba su masing yamna yauribani ko aduna di hairiba punsigi tangkak akoi na mathokarakpa matam haibase akoi gi lei pambi gi da haira kanda akoi gi pumbum tariba adar gulab kumbani rose kumbani yamna tekan kaigan ba yamna fragile oiba yamna section na yengsin da ba yadaba matang ni aduga yamna su fazaba mina su laina su kalakpa matam ni aduna akoi yamna protect tawzabatai kanana protect tawni mayamna su tawni parents na su tawni wazana su tawni adubu kwaidagi hena maru oribadi isani karigino haibu isana bu lot ke haragadi parents na khangdaba matam wazana udaba matam mayam ama lei maduida aina isana di khanggadorini aina tawribase chumde aina tawribase khongpham soire aina tawribase lali haiba khangna sangsin khiba khongthang duna nongmadi handokpa yadadana punsi pikhamna khiba yai natraga iman nabana mi oikhraga aina peruk yondana rikso thaudana nung thugaidana leiba yai aina makoibun handana khanjaba nate nangna achieve tawba ngamamba yaba achauba performance piraga kunai da piba yaramba adugumba contribution du tawba ngamdana
nangsu dependent oiba megi mateng na hingba adugumba punsi mare lama da lukibe ai laina chenba healthy oidaba mi ma oikibe ai aduna di ai khange adu de ai imanabna imanabina hairakpa kanda ai nan thokpa ngamde aina no hairagadi hayeng di moina ibu kaubiroi hangsit ti moina ibu inthok pini haina wakal da khalam gani yes adu su dum tawri makoina dum emotional blackmail tawi threat tawi koina ngasi haiba se dang na yaning dra di noi aiga aikoiga punba sidagi khara lapthok pata bani haina haiba su dum yawi ki han ba yawi ko aduga aigi yamna nungsi jarba imanabi se aina no haiba kandama ikai gini aduna di ai haira roige haina khanba matang su yawi asiguma matang da di aigi khwaidagi hana maman yame haina khalliba aigi imanaba se siga aiga kanana hena lumbage aiga kanana hena maru oibage haibase mu khanba tare masi selfish oiba wa natte ko aina aibu nungsidraba aina aibu respect tawdraba aina aigi damakta khanjadraba aina aibu semjadraba aina aibu protect tawdraba kanana aigi damakta lepirani ko aduna ai haibase mu khanba tai aina ne sa sa khraga ko aina lairik bhajana tamhaudraga aina exercise tawhodraga aina mangjaraga kanana mangbano mayam ama sumangi adubu khwaidagi hena chawna mangi de aini ko aduna kanagumbana aina yaningdaba wa ma haiba matamda how to say no and when to say no haibasini khwaidagi hena maru orise no haiba haitaw mi do punsida mai pa aroi no panghaida haiba mi do adu sumina nungsiroi karamba matangda karamba thauramda karamba matamda nangna no haigadage kanagumamna khaini si umsi natraga guli simalang sallo ngasigi birthday di whisky wena tawrasi haiba kanda aina fatte khangaba aina pamdraba ai no haibada maduda chingnaroi dabani tawbudabu hairiba miduna ikai gadaba mongda hairiba miduna warogada mongda haibigano magi su magi apamba adu phai fatte haibagi hints kara piraba matungda mana tawningaga di made dum tawjagisnu adubu somdi yawbirunu ko asumna aikoigi iman mabasingna aikoida pirakpa pressure se aikoida pirakpa support se aikoida pirakpa influence se afabara fatabra haibase barabar khangadabani lambi chatpa matamda school kaba matamda nong churukpa matamda nangna karamna protect tawi chotanaba nuksa sama matamda nangna karamaina protect tawi adumaina aiga imanabi sing tinaba matamda aina makoida karamaina support tawgani karamaina help tawgani karamakanda aingonda injurious oiba aingonda harmful oiba aingonda phaloidaba aduguma impact lakpa taragadi he or she is not my good friend. Friends, all the friends are not good friends. We have to select our own good friends, and we ourselves should also behave like a very good friend. Aduna kanagumba aisi lari laisu kaya thawai oramdaba adum koche chatana akoigi pandam ama yaudana goal ama yaudana lairamba kanagumba oiragasu aina tinaruba imanabi duna lari laisu yam thawai yauba yam honest oiba machinga thizadaba adugumba imanabi oirambadagi aisu afaba satra ama oikiba aisu mediocre oiba student oirambadagi afaba mayamna masak khangba sports ki lamda literary ki lamda lari ki lamda afaba satra satri oirakiba yai yawi yauki ko aduna de aina thamjaningbasi aikhoi punsi matang ngasi aikoina phamiba chahi matang sida khwaidagi hena maru oiba human relationship ta maru oiriba thodang yariba se aikoigi peers aikoigi friends sing sini aikoigi colleagues sing sini ngasigi khunai se mayam na hainai ngasigi matam se yam phatre hai masi khunai sisu yam phatre hai nesagi pakta tawba migi masing yam yame hai adubu aina hainingi ngasigi phatraba khunai sida aikoigi lekhomna thalaba khongban da satpa manam nungsi khraba aikoigi lotus kumba su mayam ama lai ko sports ki lamda lari ki lamda aikoigi isai gi lamda jagoi gi lamda malem da masak takpa kayama nakoigi batch tagi nakoigi mathaki batch tagi mayam ama tholei nakoi sho duguma ama oibada kanana su thingde aduna nakoina nasana nasabu nungsijaba nasana sabu kanjaba aduga imanaba singdagi afaba tu khakta lobiu imanaba singda afaba khakta pibiu mayamna pirakpa saitheng do phataba sing khandoga afaba khakta lobiraga nungaiba nisa yaudaba ingna tapma lamchat bebhar phajaba aduma khunai amagi haurakliba naharol singdo oina aikoida uba phanghanbiu haina haijaraga ngasigi sinbilang biraba mayam busu thagacharaga ai tension jage thank you very much.
Thank you so much, respected Dr. R.K. Lenin, Professor and Head of Department, Department of Psychiatry, RIMS. Topic na handling of prayer pressure. Ikai kunazariba Dr. na mamal yamlaba wafam kaya thambiramba ngasigi thorama sibu mafam masida haktheng na sarugyabiriba nahasing amadi KhutSem live na online streaming tawzariba YouTube asigi kuthangda yengbiriba satra na khwai pumnamak nasu asuki matik kanaba mo oiragani haina thamjari aduga thoramasi marak thacharaga ikai kunazariba ngasigi thoramasigi chief guest oina lengshin biriba Honorable Minister, Department of Education, Government of Manipur, Sri Sorokhaibam Rajen Singhabu ahanba maktada ikoina chamna langzariba leng amadi khongumilegi lei chara pambi masitang kudol tamjaraga ahanbada ikai khumnajaba uchabagi amadi nolupu uchabagi tanja adu lawzari. Thagachari Makhataba technical session asi chatha dringegi mangoinana ikai khumnazariba ngasigi chief guest na lengshin biriba khwai pumnamaki mafamda athoiba mithunglengi warol thambinabagi damakta nolukna hangachari. Ngasigi Social Welfare Department na one day awareness program ama sensitizations of students on psychoactive substance use with music concerned haiba Shiga Mari Lainaba topic ta ikoina awareness tauriba sigi recite tauriba ikai kumnazariba department sigi Honorable Minister Sri Okam Henry aina ahamda ikai kumnaba uchari loinana ngasigi guest oina lengsiliba Director Social Welfare ming oina panjarbada Sri Uttam loinana mangda lengsin biriba kai khumnajariba ngasigi guest lecturers special guests amadi invitees punamak loinana tungi Manipur gi laibak le phaugadoriba tungi Manipur ngasigi mirona sinaramgadoriba ikoigi satra satri punamak aina hamadai kai khumnaba uchari ngasisi aisi hana khangaudaba NIT gi program amaga same timing the collide torambaduna ai kitang thengibani madugi damakta mayam punamakna ngapinaba yangna haijari ngasi social welfare na haurak liba tungi jati gi yumbi orakadoriba tungi bharat ki laibak lepkadoriba tungi Manipur ki laibak lepkadoriba naha sing mayam ama piklingai yamna childhood oringai foundation gi stage dagi aikoi kupna social welfare department na ngasi pawda aikoi senadana lagi loinana ngasi di bharata angang sing aikoi gi mayam sing asi Pokla kanda social welfare na pre-primary ki thakta foundation ki thakta angang singsi lairik laisu tambiba afaba chinjak nutritional taubiba si khakta natana ngasi di government of India gi mission singi makada scheme gi makada
mama oibisingna mama oibisingi pungnungda angangsingsi leiringai matamdagi hauna social welfare na madugi seksil thorang kaya lauraga mamagi pungnungda leiringai dagi hauna angangsingsi sembagi adugumba makoigi mayamsing asi semba horaktana ngasi social welfare department ase achauba adugumba samaj sembada adugumba achauba tungi youth sing sembada achauba role lauriba adugumba yamna maru oiba pikna uragasu yamna maru oiba adugumba department lamani social welfare na angang sing sipolak tringai dagi mamagi garbanungda mamagi pungnungda leiringai dagi senarak paduna hayeng aikoigi mapung mamrei pharaba kanda aranba lambida aranba weda lana lamjing khraba adugumba nipa nupi kaya amasu social welfare na aikoi senadana mayam ama lei social welfare gi role si samajda asuki matik chawi haibduni ayangna hojik thamjaningi badi maramdi angang singsi polak tringai dagi hauna mamagi garbanungda leiringai dagi hauna makoida angang singa sigi macha mau phanabagi hauna mama singda afaba chinjak nutrition gi program mayam ama piba loinana polaba matamda muksum makoida angang singsi afaba macha mau phaba angang ama oinanaba honabaga loinana pre primary gi foundation gi thak tagi angang singsi lairik tamba hawanba makoigi braille adapt tauba loinana makoida macha mau phana adugumba physically health phana lainana bagi piklingai matamdagi angalwadi gi hairiba social welfare gi makada leiriba scheme masina aikoi senarak paduna hayeng angang singsina mapung marai pharaba kanda aran balambida ngasai doctor na haibiramiduni kanagumba mamanaba singna mahak mahaki khanjariba mangonda leiriba knowledge brain mangonda leiriba thinking singdo ikai badagi mingam dabadagi haiba ngam dabadagi fataba lambi amada aikoi chatnanaba mamanabana propose torpa kanda ai madu fatte haidana aigi mind sina aikoi madu fatte haidana aigi maru mapangda haidokpa ngamudabadagi aikoi yes aina haijalakanda aigi tungi future life sidaida ashoiba lambida nisagi lambida oiba yai or natraga aikoi aigi character da karida amangba mayam ama oirakpa yaba mayam sing adusu oiraba kanda social welfare department ngasi aikoi tongan tongan ba department asigi makada aikoi drug addict center adagi nupi singi miot minai nupi singda lanba aikoi bhap tanadabadagi ngaki oiba adugumba makoida leiba mayam sing adugi awareness pinaba one stop center sarakanda aikoi mayam ama bhap tanadaba nganna mayum paluba natraga mayum palakanda senthok lambi leitaba adugumba mayam dagi aikoi mayumgi problem kaya na maram oirakanda magi mapuroibaga khanarakpa mane makusingi adugumba miot minai understanding leinadabadagi tholakpa mayam ama ngaknanaba social welfare department amadugi damakta district khudingda mafam khudingmakta one stop center sarakanda hairiba mayam sing adubu matam khara khara thammakanda madudaida training piraga magi mind concept tu aikoi fajana good way rom da true way da aikoi purakanda mayam sing asibu chumthongnaba honariba adugumba department lamani social welfare department aduna ngasidi aikoi Bharat na ningkha tamakpadagi taseng ba 1967-68 adwaida education gi oiba policy ama puthoga chanarakpadugi matungda aikoi hojik tongan ba technology gi chawkhalakpa adugumba mayam ama prithibida ahongba mayam lakpasigi matungina aikoi chap chaba education policy puthokpa ngamamdabadu hantak BJP gi sarkar Shri Narendra Modi gi
असिगुम्बा भारत की प्रधानमंत्री नरेंद्र मोदी की लिसिंग मकादा ngасidi NAP 2020 हाइदना नेशनल एजुकेशन पॉलिसी अमा पुथोकांदा ngасidi अखोइगी हौरकलिबा नहासिंग अखोइगी छात्र छात्रीसिंग मयामसिंग असि हयेंग अफबा मसा मरोमदोम लेप्सबा ngamba अदुगुम्बा नहा ममम निपा मचा ममम नुपी मचा ममम ओइबा ngamnanabagidamakta नेशनल एजुकेशन पॉलिसी ngасidi अखोइ एजुकेशन सिस्टम दा तांकक कया खाइदोक्तुना अखोइ 5+3+3+4 हाइदना अखोइ राइट टू एजुकेशन एक्ट 2009 दा सही तरुक तगी सही 13 फाउबदा अंगांग सिंगसी फ्री एजुकेशन पीगदबनी हाइबा लैरंबा सिंग अदुदगी नेशनल एजुकेशन पॉलिसी 2020 ngасidi अखोइ पिकलिबा अंगांग सही अहुंगी स्टेज दगी हौरकांदा मकोइ सिंगसी मचा मौ फानबा अदुदगी मकोइगी ब्रेल एडाप्ट होलबा ब्रेल फगनबा होनबा लोइनाना फाउंडेशन गी अखोइगी मैथमेटिक्स की सरुक फाउबदा अखोइ तंबा हौरगा मयाम सिंग असे मसा मौ फना थमनबगीदमक्ता नेशनल एजुकेशन पॉलिसी दे यावरकपदुना अखोइ सही अहुमदगिना तरुक फाउ तरुकतगिना निपान भाउदना अखोइगी प्री प्राइमरी की थाकता तरुकतगिना निपान भाउ लैबा अदुगा निपालदगिना 13 भाउना अखोइ प्राइमरी की थाकता लैरकांदा 13 दगिना 13 दगिना 19 भाउ अखोइ मिडन स्टेज भाउ स्टेज दा अखोइगी नहा सिंग असे सेमबा याबा सुमनगी लारिक खक्ता तंबा नतबा सुमनगी अखोइना तमगदौरिबा हिरम खुदिमक्ता हयेंग अहांगना लारिक तंबा लोयरकांदा अइना तम्मिबा लारिक तु लोयरकांदा अहाक गवर्नमेंट की सर्विस अमा फंगबा फंगदबा लोइनमक तोक्थोकांदा अइजे अइगी हिंगबा याबगी अदुगुम्बा टेक्निकल ट्रेनिंग नत्रगा अखोइ वोकेशनल ओइबा पोट अमा हाइहल्लगा चलहंदना अइगी पोए तुंगी फ्यूचर लाइफ ऑफ वे से अखोइ करिगुम्बा अमा अइना लारिक तंबा लोयरकांदा अइ हेक्ता होटल मैनेजमेंट बोरसु होटल फंबदा बोरसु उ सुबदा बोरसु इलेक्ट्रिकल की पोट ओरसु आदगी फूड प्रोसेसिंग की ओरसु एनी ट्रेड अमदा इसे हाइहल्लगा चटकदबनी अखोइगी इंडिया से फ्री ओइबा इंडिया मा ओइबा ngamnanaba 2025 to 2035 फाउददी अखोइ नेशनल एजुकेशन पॉलिसी सी फुल्ली चलहल्लकांदा अखोइगी छात्र सिंग असि चलहल्लगा अखोइगी लैरिबा इंडिया की नहा मयाम सिंग असे यामना फ्री ओइबा अदुगुम्बा यामना डिसिप्लिन लोइबा अदुगुम्बा यूथ अममम नहा अममम अखोइ ओइहनगदबनी हाइबा अदुगुम्बा इकोनॉमी अखोइ मसागी इकोनॉमिक सोर्स अमा पुथोकपा ngamba अदुगुम्बा ओइहनगदबनी हाइबा मयाम अमा यावरी मरमदुना ngasi अखोइ सेक्शनना नेशनल अखोइगी एजुकेशन डिपार्टमेंट अमसुंग सोशल वेलफेयर की पाइखलिबा फाउंडेशन स्टेज दा तौरिबा अंगलवादी सिंगा अखोइ एजुकेशन सिंगा अखोइ टाइड अप तौमिनरकांदा अखोइगी असिगुम्बा हौरकलिबा तुंगी युम्बी ओइगदोरिबा छात्र छात्री सिंग पिकलिबा अंगांग सुमनगी चाही अहुमदगी हौरकांदा अखोइ सेमकटपगी अदुगुम्बा तंगाई फदबा मतम अदु ओइरे अदुना अखोइना ngasi tangai phadana social welfare na ngasi pangthoiba sigumba awareness ase maruoina karino haiba kanda aikhoina asa taujariba aikhoigi ipai pu singna thambiramba british ki nongmai bom to ki marakta aikhoigi thangsang pairaganda khutta thang pairaga khutta chungoi pairaga british ka lan thengnarga ngaktana thambiramba aikhoigi manipur ase ngasi generation sina muk mangda lairiba isajing mayam lairiba chhatra chhatri aikoi nupi nipa sing sidai da hayeng amuk ngasi gi aikoi gi miron sina na khoi da muk manipur ase na khoi gi natung da horaka doriba tung da horaka doriba generation namagi damakta aikoi na khoi da sinaram ga doriba na
ngasigi base miron sina maram aduna na koi si ngasai doctor na su yam phajana haibi gare ai koi gi wakal mayam singa se mina haibada mina humbada kana gumbagi influence ta ai koi chatnaba isagi oiba adugumba isagi firep logjaba ngamba wakal ga loinana apapata mind consideration se sina aphabani sina phatabani haibagi way se isa isana consideration tawrakanda madudai da koi chatkadabani haidana koi mayam doctor na swaram me mangangda ngangkhiba mayam na swaram gani ayang na su amuk chhatra singda haurali bai cha singda ina appeal tawjaningi maramdi nakoi gi asadani nakoi gi nama napa singna ngasi oi government gi service tawba business tawba adugumba achau chauba masagi income leijaba mama mapa singdi nakoi mi ama oiraga hayeng aikoina ahal oirakanda nakoina mateng pangakani haibagi nakoigi haujik nakoina larik tamiba nakoina tauriba thabak sing adudaida expenditure mayam ama chatpada adugumba masagi earning senthok lambi leijaba mi singdadi madu waramdaba yai adubugi nongmagi day to day imungi chananaba family mental tauriba nongmagi afang afangba thabak suraga hingjariba mama mapa singi macha oiriba nakoi mama mapa singna nakoibu mi oinanaba hayeng nakoi chauraba kanda nakoina larik hairaba kanda nakoina thabak taura kanda ngasi aina wana thabak suri je ngasi aina riksho thauri je ngasi aina migi pot thangi bse ngasi aina migi yum saba chali se nakoi hayeng chauraba kanda nakoina mi oiraba kanda aikoi su ngasi gi samaj asigi marup mapang singi mamangda nakoi gi damakta aikoi su chauthokna nakoina aikoibu mirak tilhalakani haibagi asada nakoi gi nama napa singna nakoibu wana makoi gi humang malladuna ngasi nakoibu simkal aine aduna aikoi khanba tai aigi ima ipana aibu ngasi gi samaj asida pokpire amasung aibu mi oinanaba aibu larik lai su oinanaba aibu mi oinarba ngasigi samaj asigi tauriba mayam ama tongan tongan ba sana khotnabagi lamda art culture da tongan tongan ba lairiba hiram khudimakta ikoi na apamba hiramda tauba kanda aigi ima ipa singna ikoi da support piraga makoina honariba se karigi damaktano aikoina hiang amuk chauraba kanda aigi ima ipa duna ahal oiraba kanda aikoina makoibu yokpi gani makoina aikoina makoibu thakpi gani nungaina thambagi asada mama mapa oiba singna saraba nungsagi marakta nongju marakta awaba thidana nakoibu semnanaba honabada makoigi mapangal ikaiba punamak thadoga semi banebse ngasi mangda lengsilliba satra satri nakoigi wakhalda kawroidabani sini aina thamjaningi se masi noina ningshangdana leigadabani pingai boglak patagina sahi tara mathoi nitoi sahi tram doi tramari manga bawdi nakoi class 10 tamingai metric thadri baw class 10 tamingai bawdi ima ipa na haiba ahlaman na haiba kina salaga kopna ahlaman singna yengsen banga mami adabu class 10 lan grakanda nakoi middle age oirakpa foundation gi stage dagi langkhala ba matung dadi nakoi si namanaba mayam tinarakpa marup mapang mayam tinarakpa mayam singdugi stage jorokpa kanda sumnagi pi ingai kanda di aikoina urami aigi family gi ima ipa iche ichilinau adu khaktaga loinaraga leirambaneba aigi family gi mayam duga loinaraga leirambani moigi advice mayam sing moina haiba mayam sing adu illaga leirambaneba adu bu khara chauraba kanda middle age joraba kanda class 10 11 12 ko tamaba kanda di nakoi mayam ama school da maru mapang mayam thengnaragani imanaba imanabi mayam thengnarakpa kanda deida aikoi afaba mi su thengnagani phattaba aikoi mama mapa na haiba indaba mana tauriduna chumi ngaki aigi punsi je waga dobogi sarupudi ngaki nungaiba tungi bizal leitaba tungi sangna wakal khanba ngamdaba adugumba marumapang thengnaba kandani nakoigi punsina section ga dori je nakoigi adugumba wakalna aikoi tangdu leitaba nasagi oiba concept nasagi oiba firep lawba ngamba
गी अदुगुंबा वाखल खनबगदबनी हाइबसे अदुगुंबा मियोय मयाम दु थेंगनरा कांदनेब अदुना अखोय अहलमनगी हाइनबलई अफब संग तौरगा फै फत्तब संग तौरगा मी मांगी हाइदना अखोय हाइनबलई एबदा अदु ngasiदी अखोय पृथ्वी सिदा इसागी द खनबा इसा नुंगाइर लोरे हाइबा वाखल खक्त खनबा समाज की ओइबा खनदबा अमसुंग आइगी तुंगी पुंसीदा करी थोलकनी हाइबा खनदबा दुगुंबा मियोय कया अमा ngasiदी अखोयगी समाज देदा लैरी हाइबसे अखोयना कावरोइदबनी मखोयगी खुत्तनी अखोयना मांगदौरिबा मखोयगी अदुगुंबा पाइखलकपा थबक सिंगदनी अखोय मयाम अमा ngasi समाजना लेखा तागदौरिबसे यंगबियो ngasi ड्रग चारगा फत्ते ममा मपाना वाना करीदा सोईगी गदगे हाइदना सेनदना लैरिबा अदुगुंबा मागी मचादो अखोय अरानबा पांबैना पैसा तानिंगबा आई खक्तमक नुंगाइनिंगबा अदुगुंबा मियोय कया अमा ngasiगी अखोयगी समाजदा लैरिबा अदुगुंबा मयामसिंग अदुना नंबर 4 मादुगै टेबलेट मयाम अमा ड्रग मयाम अमा ngasi लोन ममा मपाना आइगी चासी करीदा सोईगी गदगे अदना अवाना थीदना सेमदरिबा मचासिंग अदो आइगी सुपनगी आइगी सेंदोंग खरगिदमक्ता प्रॉफिट खरगिदमक्ता पीबा अंगांगदुना अखोयदगी अदुगुंबा नंबर 4 गी टेबलेट गुली ड्रग मयाम अमा लैनबा लाक्पा कांदा अखोयना गार्जियन अमा ओइना अदुगुंबा समाजगी सोसाइटी सिगी मेंबर अमा ओइना अंगांगसिंगदुदा अफबा एडवाइस पीबगी महुत्ता अखोयना अंगांगसिंगदुदा लोना यंजनबा अदुगुंबा मियोय कया लैबदुना ngasi ममा मपाना आशा तौरिबा मचासिंग कया अमा ngasi ममा मपागी आशा कायहनबा कया अमा यावग्रे हाबसे अखोय ngasi कावभम थोकते अदुना ngasi अखोय नखोय मयाम अमा सेक्शन गदबनी जेनेरेशन अमा लोइबा हाबसे कैसु नते जेनेरेशन अमा फनबा होनबदा यामना मतम चंगी अदुबु जेनेरेशन अमा लोइसनबा होनबददी अखोय कैसु मतम चंगबा नते अखोयना खंगरे चीनागी ओरफेम वार अदुगुंबा कया अमा कानी मयाम अमा नुपी निपादा पिजरकांदा तौगिबा अदुगुंबा खुदुम चन्नबा होनगिबा कया मयाम सिंग अदो अदुना ngasi अखोय लाइरिक तमिबा मांगदा लेंसलिबा छात्र छात्री ओइरिबा नखोय नैखोयगी अखोय यामना मेच्योर मपुंग फाबा अदुगुंबा मेच्योर ओइद्रिङै मतम जिने नखोयबो अरान लंबीदा अखोय पुदना चटखिदरिबा मयाम सिंग असे अदुना अखोय इसासी निसागी इपाक्ता तावदनबा अदुगुंबा आइगी मरु मपांग नुंसीबा कया तिनरगसु मखोयना अखोयदा अफबा थबक तौसी हारकपा अफबा पुथोरकपा सजेशन दि अखोय येस हाइबताय अदुगा फत्तबा अखोय थबक तौसी हाइरकपा अदुगुंबा इनमोरल ओइबा और ड्रग अदुगुंबा मयाई काबा पुंसी मांगबा याबा अदुगुंबा हिरम अदुगुंबा अखोय पुथोरागा नखोयदा तौसी हाइबा अदुगुंबा वाही वता सिजनरकपा तारगदी नुंसीबा मरुप ओइरगसु मदुगुंबा मयाम सिंग अदो नो मदु आई यादे अमोदा नंग आइंगोंदा हारकनु नंगसु तौगनु मदुना अखोयबु पिसक पिंगना पोलकपदगी अखोयबु वाना योक्चरीबा अखोयगी इमा इपासिंगी आशा कायननबनी मदुगुंबा थबक्तुदगी अखोय लापथोक्सी हाइबसे नखोयगी नमानबीसिंगना हाइरासु नखोय मदुगुंबा मयाम सिंग अदुदगी एडवॉइड तौननबा थौना फना मदुगुंबदुदा नखोयदा लैरिबा अदुगुंबा ब्रेव थौना फबगी वाखलदो प्राउडली नंगी नमानबदुदा हाइबा ngambagi थौनादु लैगदबनेबा अदुना नखोय ngasiगी mayai काबनी सासिंगदगी अखोय कन्ननबा होनबा अमसुंग ngasiगी लैरिबा मियोय कया सिंग असिना ngasiदी नत्तबा निसा कया चासल्लुरकांदा वाखलसी तंग लैताबा ngमक्तबदगी अखोयना अरानबा पांभई कया पीबा नुपी मचा सिंगदा अखोयना नत्तबा मिचेंग येंगबा अदुगुंबा मयाम अमा ngasiगी समाजदा थोलैबा मयाम सिंग असे ngasi अखोय फत्तबा mayai काबा निसा सिंगदगी थोलकपा ngakतनी हाइबसे हाक थमजनिंगी अदुना ngasi अखोय सिगुंबा मयाम अमा ngasi सोशल वेलफेयर डिपार्टमेंट गवर्नमेंट असिनबुदी अखोय अदुगुंबा ड्रग ता करीदा लाइचुरबा मयाम सिंग अरानबा चलुबा मयाम सिंग बो अखोयना मदुगुंबा रिहेबिटेशन सेंटर कया मफमदा हांगागा अखोय मखोयगी कैरेक्टर
चुमथोकनब मयाम अमा होनबगी अदुगुम्बा सोशल वेलफेयर डिपार्टमेंट यामना सेक्शन थौरांगबुदी लौरी हाइबबो अदुगुम्बा सोशल वेलफेयर ना सेक्शन थौरांग लौरगसु अखोइना हाइरिबा लंबीदुदा चत्तनबगीदमक्ता अखोइ मयाम अमा अखोइगी पीबा अखोइगी माइंड मेच्योर ओइद्रिबा अदुगुम्बा इंखलाइबा नुपी मचा निपा मचा सिंगदा हाइरिबा मयाम सिंग असे अखोइ यामना खनबा यामना तौबा अमसुंग मदुगुम्बा अफबा फतबा लंबीदा चत्सी हाइरकपा मतमदा थौना फना आई मदु तौबा ngमोइ नंग तिन्नबा ngमोइ नंग चमिन्नदबा याय आई अदुगुम्बा लंबीदुदा अमोना तौरोइ नंगसु तौगनु हाइबगी अदुगुम्बा थौना फना हाइबा ngambagi अदुगुम्बा थौनादु लयु हाइबा वाइ खरसी हाइजबगा लोइनना ngasiगे सिगुम्बा प्रोग्राम असी अखोइ मफम मफम खुदिंगदा डिस्ट्रिक्ट खुदिंगमक्ता जगह खुदिंगमक्ता ngasi यावबा ngमदबा जगह सिंगसु अखोइ सुम खरगरा तौरकांदा अखोइगी इंखलाइबा नहा सिंगदा अखोइगी सिगुम्बा मयाम अमा अखोइ वेल ट्रेन लैरबा एक्सपर्ट सिंगना मसिगी अवेयरनेस मसिगी सिगुम्बा मयाम सिंग असे अखोइ इंखलाइबा नहा सिंगदा पीरगदी अखोइगी समाज असी अफबा तुंगी अदुगुम्बा मतिक चाबा निपा मचा नुपी मचा कयामा थोलकनी हाइबगी आसादु आइगी माइकैदगी थमजरगा सोशल वेलफेयर डिपार्टमेंट मसिबु सिनबीबगीदमक ऑनरेबल मिनिस्टर सोशल वेलफेयर ना सिगुम्बा मयाम अमा डायरेक्टर गा लोइनना सिनबगीदमक्ता आयाकी माइकैदगी डिपार्टमेंट असिगी मिनिस्टर डायरेक्टर ऑल स्टाफ खुदिंगमक आइगी माइकैदगी थाइगरपा फोंदोकचरी थैंक यू Thagachari, Ikai Kunajari Bangasigi Thoramasigi, Chief Guest, Honorable Minister, Education Department, Government of Manipur, Sri Shorokhaibam Rajan Singh, Ngasigi Thoramasigi, Atoiba Mitunglin, Yuarol Marichumna Thambirambagi Damakta, Hiding Alaitana, Thagat Pafungdokchari. Ngasigi sensitization of students on psychoactive substance used with musical concert, Thoramasigi, formal function gi Loishilakpoina. Board of Thanks Thagat Warol Thambina Bagidamakta Ikai Kunazari Deputy Director Child Protection Srimati KhutSem Sarojabu Nolukna Hangachari. Ngasi Social Welfare Department Sinjalangzariba Sensitization of Student on Psychoactive Substance Use with Musical Concert Thoramas telling Virakliba Mayambo, Ahanda Magdada, Ikai Kunaba Uchari. Ngasigi program Sigi, Chief Guest Pampam Langda, Lingshin Biriba, Ikai Kunazariba, Honorable Minister Education, Mingwaina Panjarabada, Sri Shorokhaibam Rajan Singh, Amadi. Ngasigi Thoramasibu, preside to Biriba, Honorable Minister Social Welfare, Manipur, Mingwaina Panjarabada, Sri Okam Henry. Isagi achin ba matam kaya kaithok biduna thoram asi mapung phahan biduna mayam asibu puning thogat pibagidamak department gi maikai degi thagat jaba phongdoksari aduga ngasigi guest of honor gi fampham langda lengshin biriba ngasigi program asibu pangthok na bahon na bada achoba thodang lobiriba aikhoi mayambu guide tobiriba department asigi respected director Sri Ngangom Uttam Singh, Thagachaba, Phongdokchari, Amadi, Ngasigi, Thoramasigi, Lingbirakliba, Satra Satri Mayamda, Wapam Kanaraba Wapam Kaya Thambinabagi Damak, Ngasigi resource person Oina, Mangdam Ngang Pigraba, Amadi, Ngangbira Kadoriba, resource person Singh, Mingoina Panjarabada, Dr. R.K. Lenin, Professor, and Head of Department of Psychiatry, RIMS, Dr. M.C. Arun, Professor and Head of Department, Department of Psychology, Manipur University, Srimati KSS Jivanmala, Project Director, Kripa Foundation, Resource Person Mayamasibusu, Department Gi Maikai Anga Thakachava, Phongdoksari, Aduga ngasigi thoramasigi target groups oiriba lamdamasigi district Imphal East and West gi lakpiriba school amadi college ki satra satri sing amadi makhoibu guide
तौदुना पुबिरक्लिबा इकाई खुमनजरिबा ओजासिंगबसु ngasi department asina sinja langjariba thoram asida yawiduna thoram asibu mapung phahan bibagidamak aihakna department gi makhut sinjaraga thagatchaba fondok seri ngasi gi program asi nisa thadoklasi haibagi campaign da saru yabiriba lamdam asigi saknairaba singer sing mingoina amamam panjadragasu mayam pumnamakpu tungdasu department asina pangthorakpa campaign kayada thawai hakchang yauna saruk yabigani haibagi thajabadu thamjabaga loinana department ge mohot chinjaraga hakna thagatjaba phongdoksari aduga ngasigi isai nomai gi thoram asibu music compose tobiriba ikai khunajariba RK Birendrajit department gi maikai dagi thagatjaba phongdoksari ngasigi program asibu miyamda paudam birunabagi damakta lingbirakliba media person sing department gi maikai dagi thagatjaba phongdoksari aduga online streaming tobiriba KhutSem live pusu miyamda thoramasi mapung phana live coverage tobibagi damakta thagatjaba phongdoksari ngasigi program asi pangthoknaba hotnabada department asigi yamna maru oriba officer sing staff sing makhoigi support helping hand yauram dragadi ngasigi thoram asi pangthok jabada aduki mati waram gani department gi maikai dagi mayam busu thagatchari aduga ngasigi isai nomai gi thoram asibu thawai happy gadoriba music band laijabusu department gi maikai dagi thagatchaba phongdokchari mayam punamapu amukka hanna thagatchaba phongdokchari Thagachari ikai khunajari bi Srimati KhutSem Saroja Deputy Director Child Protection ngasigi thoramasigi thagatwa role marichumna thambiramba hainingai leitana thagatpa phongdokchari mathang asina thoram makha chathajarakpoina ahanba technical session ikai khunajari ba Dr. RK Leninna handling of peer pressure asigi matangda thambikraba matung akoina program semjabagi matungina question round adugi tanja adu lauzari aduga question round asibu lanthok pinabagi damakta ikai khumnajari bi Newton Nongthombam Chief Secretary Youth Initiative Forum Asian Youth Leader Colombo Plan bu kausinjari ahanba formal function asi loijara banina ikai khumnajari ba chief guest president amadi guest of honor na koina mangda thajari ba sofa sida mungtang lengshin binabagi damakta su nolokna hangachari aduga question round asi lanthok pinabagi damakta amukka hanna ningsingjari Newton Nongthombam Secretary Youth Initiative Forum Asian Youth Leader Colombo Plan Good afternoon. Let us give a big hand for all of us. Because we are free from drug right now. Are you okay with this message? Yes. We are free from drug right now. So you can be free from drug in your life. So now I would like to throw some questions to you so that we all can go back home to make more drug awareness to our society. Okay, my first question is, question se hydring the rule kitang haizage rule sing dudi akoi na question hangpa matamda akoi crowd marks da akoi referee pai ba manga lei referee pai ba manga sina khut han ba tan doi ni ko akoi marak sida khut thangat piu khut ahan ba thangat mi duna akoi gi microphone se referee pai ba mi du changjalaga akoi answer tawjagani karigumba misak tuna answer do tawbiba ngamdragadi next akoigi second hogaliba referee dugi manakta leiba du pizagani karigumba hariba question du su mu ngamdragadi atopa question nama akoi throw tawjagani lola adugi question round adu lore matungda akoina youth sing du da akoina moibu thagat ba oina akoi sida yamne participation oina bagida makta akoina gift ama pizagani
Karigumba Maraksida, Akoy answer or decision or Slays the Sayat Naba Laktargadi, Akoy Social Welfare Department, Adugi decision to na Waizagani, Lola Luena, Akoina, Sinzariba, Program Sida, Akoina, Loina Satra Singsina, Yawi Gani Habagi Asadu, Tamzai, Masi, Akoina awareness, Amaoina, Akoy Sinzabani, Masidaisa Satra Singsina, Nasaidagi. Minister, when akoy lengthy honorable Minister Singh na habiram speech or akoy respected director, adagi akoy respected resource person Singh na habiram Singh dagi sudum lokat payaba question ni aduna aham maktada aina mayamda question nama throw to zarage madudi what is primary prevention? Kangbi bayaw daragadi primary prevention asi karino drug ki damakta akoy na lanteng na basida akoy yes please give the microphone. Hello. Hal I giving tension I DM College of Arts ta hujik 5th semester tamjari. Okay, thank you. Primary prevention haibasi akoy disease sama natraga akoy laina ama thoktriŋe matamda madudagi prevention lahobaduni. Okay, very good answer. Okay, just please add something. So, as a primary prevention, what can you do right now for drug prevention? Nang kitang happy na muna, some primary prevention, hoy disease, any disease neba. Ado da hujik drug sige hoy na ako na campaign na masili ko. So, as a nangi mot kay lege ba isay gumba sili ba kari krama. So, it's one of the way of primary prevention. Mane masi one of the ways of primary prevention. Ne aduga yamna nungai di sumana akogi program je kuina sangna sinma matamda nahasingda akogi hena active oina na bai akogi marakta musical concert ka pa je amugen akoida interesting hoile. Thank you. Okay, very good. Please give the gifts to the our active volunteers. Aduga sumsi somi aduga musical tokbakanda adum I'm requesting the youngsters, especially the teacher will give the chance to make them dance or enjoy because you can enjoy without drugs. Okay. Now my next question is, our honorable minister also has said that smoking is injurious to health. Right or wrong? Right, yes. But speaking, you see, smoking in public place, it's okay? Is it okay? No. Okay. So under which egg, you see, I can be hooked if I smoke in a public place. So under which egg, you can be hooked if you smoke in a public place. Kanagumba ko akoy lambi sorokta churup thakba akoy churup thakba phate khangi adubu thakpa yauri adubu thaiba mising se akoy na pharaga kono tawba yayaba masi karamba eki makhada phaba yage. Anyone? No one? Anyone who knows you can still guess. Is there anyone who can answer that smoking in the public place is an offense and you can be hooked if you smoke in a public place? Do you know this message before? That you can be caught, I can be caught and put in the jail. Or I can be fined. No one? Shall I answer? Or anyone from the resource? Okay. It's a cotpa egg, cigarettes and other tobacco product egg. You can be hooked if you smoke in the public place. Okay? Okay, now I have already mentioned this cotpa egg, so I'm coming another questions, which is very much related with our schools' educations, because under this Nasamo Bharat Abhiyan, our educational institution has to be free from drugs. So what is the distance? What is the distance that has to be maintained by the educational institution
to prohibit sales of cigarettes to young people. Akoi school sing laiko, school sing akoi beda cigarettes yon basi yade nasamuk Bharat Abhiyan ki makada. Hariba nasamuk Bharat Abhiyan ki makada yadriba akoi school na piriba meter se kaya no ba. School ki loy nam akoi bedi loy thingzan bedi yaroi. But there is some distance is there. Anyone? Anyone? Yes, please. 100 meters. Yes, very good. Please say your good name. You didn't say your name. Please say your name, your school, because your school is one of the prettiest school, because you are now a role model. My name is Shivani. I'm from Kids High School. Okay. So please give her the gift. It's the correct answer. 100 meter niko. School gi akoi ba 100 meter akoi ba se. Akoi hojiki hai ba shurup se phangaloi da bane ba. Nasamuk Bharat Abhiyan hai se. Even the Kotpa Act is also saying that 100 meter should be marked by the educational institutions to be free from selling of cigarettes to young people. Okay, my next question is also related because, you know, this campaign is all of us related to educational institutions. So I will be right now focusing more right now to the educational institution. So, okay now, next question is, now 3 questions, this is a third question, okay? I'm going to ask 5 questions. Third question is also again related with the KOTPA or your NBA. What is the color that will signify your educational institution is free from cigarettes? What is the color that signifies that your school or college is free from tobacco or from cigarette? Akoi school se sigi akoi bada 100 meters ngakre ko 100 meters ki akoi bada leiba school si khangna ba akoi na color ma mark to leiba. So what is the color? Yes, please. Say your good name. Bolong, what happened? You can speak. Padre, you see, without this thing, I'm still speaking. See, you are still young. Say without microphone. You can say. Say it. Yes. From the color is red. Red. Okay. Thank you very much. Yeah. I'm going to give the opportunity to another again. What is the color that will make your school is free? Yes. C is the first. No. Yes, you're right. Please. Yes. You can't assume it. Okay? Yes. Wrong. Next. What is the color? Red. Sorry. Is there anyone? Red is not the correct answer. Huh? Red. Black, no, sorry. No, black, no, green, no, red, no. Orange. No, sorry. Blue. No, I'm so sorry. You can't guess it. So now, shall I say? Ma'am. Yes, someone is saying here right now, the correct answer. Yes. Oh. Please, what is your good name? Yes. Janice Kangzam from TZ. TZ. So it's a color yellow. Yes, color signifies the color that your educational institution is free from cigarettes. So now I will be coming related with our resource person, which has been talking on the peer pressure.
I think that you have been very active in the sessions. So my questions is related, the last question is related with the sessions of this. So there has, you see, young people are going for drugs, are having influence by peer pressures and all. Now this Ministry of Social Justice and Empowerment has taken an active role to make the young people free from drugs. Even today we are organizing this program. See, sumayin was the Ministry of Social Justice and Empowerment intervention program locally. What is the name of the intervention that will make young people free from drugs, especially in primary prevention? What is the name? Anyone? Can you name it? The intervention program? Anyone? Marak sida kanagumba khangbiba yauragasu. Anyone still? Microphone si yata male sumgi se. Nasamung Bharat Abhiyan is an overall umbrella program. It's a program for all of us, whether you are whether I'm a drug addict or drug user, or whether I use or not. I'm just saying that only for young people who are not using, only for young people like you and me. Ko khoi gumba kana gumba apta sizinadriba angang singi damakta tawba campaign namalay under this. So what is the name of that intervention program? Country, nasamukti nati. This is an overall program. And then Nasamuk Bharat Abhiyan, we have another. Nasamukta Bharat Abhiyan Annual Action Plan. No, sorry, it's already see you are adding only action plan. Okay. Anyone from this side? Hello. Hello. I am Lasham Singan ba. I Manipur College tatam jari husi. Answer sina Posan Abhiyan. It's not related, I'm so sorry. Okay, I'm going to give again honor to this. Ladies and guys, do you know, to save ourselves who have not even touched the drug or even tested or not even think, there is still a program to save them. Like which I first asked, what is primary prevention? Hangi bada. Aduga marilena na koigi intervention program ama koigi Ministry of Social Justice and Empowerment locally. Madugi program adu young people sing the makta. Hangi bayabra. It's okay. Say no to drugs. Sorry, I have to say it. It is community peer-led intervention. You see, already our resource has mentioned peer pressure. I'm already given this thing also. It is community peer-led intervention. If you and I were still not using, and if I'm in a situation to be free from drugs, under this program, you and I can go and get these services, okay? Okay, now, as you say, how to say no. I'm coming back. This will be the last question, okay? This will be the last question for this. So, as you said, we have to say no. It's already been mentioned by the resource person also. How, if I say, if someone is asking you, it's a very simple question. If someone is asking you to use drug or to taste drug, this is going to be a race, okay? How will you say no to your friends? Yes, please. How will you say no? No, sa kamay na hay do no. Ay imanabi oro marup oro ay imong manong kanagumom na ay sisina na bahayak taragadi. How will you say no? I say no in
strongly and lovingly words. Okay, I'm just asking. Okay, Sima, you just take this. It's okay, no? It's very soft. Take it. Talam ni kisudurigi durigi. Chasalu. Chasalu me. How will you say? I say no in lovingly words. Why? Only today I'm asking you. Why? Only today. Only for today. Take it. Sorry, madam. Okay, great. Yes, I should be learning how to say no like this. Okay, please give the gift to her. We have to say. Thank you very much. Now my question round is ending here. Please enjoy, okay? Dance, whatever you do. Let's be free from drugs today. Okay, thank you very much. Thank you so much, Madam Newton Nongthombam, Secretary, Youth Initiative Forum, Asian Youth Leader, Colombo Plan. I think that was a really very interesting and entertaining question round session. So, moving on, Mathangi asina, Mathangi technical session ama se haudringegi mangoina na ahanba technical session asigi loishillakpa oina Mathangi isai kudol tambina bagidamakta Robert Thaunauzam. Kudol Tambigadoriba Isaina Maike Kuding Language and Kre, and the lyrics is written by Lakshman KhutSem. Would like to request Robert Thaunauzam. Hello, check, hello. Then video pum na upu, han mok tere ikut non klum jari. Saya makak lantok saja ya, so yang angin awus ngak pigan. Mai cây khu đinh lãng gối sân khê mai ai cả và xin giặc na mai cây khu đinh lãng gối sân khê mai ai cả và xin giặc na mikat thok lo wa khal taro kang lay imagi mapari mamomsa Karagi nungai bana sintahan gadi loy nai lapia Sibu lay khata halaga karino phangliba nungaiba Sibu lay khata halaga karino phangliba nungaiba asiba gum hingliba punsido urungadara Thabum tara nau purambi nakhoi bu popi palemna
ꯑꯩꯈꯣꯏꯅ ꯏꯁꯥꯕꯨ ꯀꯟꯖꯅꯕ ꯊꯥꯗꯣꯛꯂꯁꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯑꯩꯈꯣꯏꯅ ꯏꯁꯥꯕꯨ ꯀꯟꯖꯅꯕ ꯊꯥꯗꯣꯛꯂꯁꯤ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯅꯍꯥꯛ ꯀꯌꯥꯒꯤ ꯃꯣꯡꯐꯝ ꯑꯣꯏꯔꯤꯕ ꯃꯌꯥꯏ ꯀꯥꯔꯕ ꯆꯤꯟꯖꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯂꯁꯤ ꯑꯩꯈꯣꯏꯅ ꯊꯩꯔꯁꯤ 이마기 삐랑새 떼이톡나봐 마이까이 쿠딩 랑고이 산크레 마야이 까라바 신작나 미끄 톡로 와클 따로 깡레이 마빠기 마빠리 마몸사 Mikup kharagi nungai bana Sintahat gani loinai hrapira Thank you. May I have a promissory? Thagachari Robert Thaunauzam, Kudul Tambiki by Say Maikai Kuding Langoi Chankre, and the lyrics is written by Lakshman Sagolsem. Technical session asigi Makatarak pa Saruk Singh Lantokpin na Bagidamakta, Nolugna Hangachari Kaikunazariba L. Pishak Singh, Chief Functionary, New Life Foundation, Manipur. Okay, ma'am, ngasigi sugumlaba sensitization program asi yangi mati nungaramgani haibagi khoi chapsaba thajaba dugi tungisu asa sauna lejar sinjaba dum program amani hause khoi mathang khoi technical sessions aduga tongan ba siga issue siga mari lenena akhoi dum concerts akhoi mathang khoi kalakar sing si dum ready leijari adu lakpirba khoi khodi mon singa si program asi hen mahi yangane bi thajaba su phangi adu hobudu loi fobai khoi ngasi overall technical sessions amadi concerts sing si yobi gani haibagi sinjal langjab sing khai tegi aso asamolena adombu ikai khunu jaban nol su chari and hose khoi gi mathang session asidi Dr. MC Arun, Professor and Head of Department of Psychology, Manipur University na ngasi school ba second technical session se pakat pirkani haiba topic adudi your dreams of yourself and the world. Your dreams of yourself and the world haiba sigi bishoy sida ikai khunjariba Dr. MC Aruna to pakat pirkani maramandana ikai khunjariba sarbu stage to kokachari. Thank you so much. Clap your hands please. ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯍꯤꯔꯝꯁꯤꯡꯗ ꯃꯤꯅꯤꯁꯇꯔ ꯑꯅꯤ, ꯗꯥꯏꯔꯦꯛꯇꯔ ꯑꯃꯗꯤ ꯔꯤꯁꯣꯔꯁ ꯄꯔꯁꯟ ꯑꯃꯅ ꯊꯝꯕꯤꯔꯝꯕ ꯄꯣꯠꯁꯤꯡ ꯇꯥꯃꯤꯟꯅꯈ꯭ꯔꯦ꯫ ꯃꯄꯨꯝ ꯑꯣꯏꯅ ꯃꯌꯥꯝꯅ ꯍꯥꯏꯔꯝꯃꯤꯕꯁꯤ ꯅꯤꯁꯥ ꯆꯥꯗꯕ, ꯑꯐꯕ ꯂꯝꯆꯠ ꯆꯠꯄ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯁꯃꯥꯖ ꯑꯁꯤꯗ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯍꯤꯡꯅꯤꯡꯕꯒꯦ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯐꯕ ꯑꯣꯏꯌꯨ ꯐꯠꯇꯕ ꯇꯧꯒꯅꯨ ꯍꯥꯏꯕꯒꯤ ꯄꯣꯠ ꯑꯁꯤꯅꯤ꯫ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯕ ꯌꯥꯕꯁꯤ ꯉꯁꯤ ꯀ꯭ꯂꯥꯁ 7-8 ꯇꯝꯕꯗꯒꯤꯅ BA-ꯒꯤ 5th semester ꯐꯥꯎꯕꯒꯤ DM Arts-ꯀꯤ ꯑꯩꯈꯣꯏ इमानबा अमा हुजे हाइबिख्रिबा मसिगी इज तंकक असि अखोइसु हौलखि अइगी मतमदा अइगी तोंगानबा सिचुएशन तोंगानबा समस्या तोंगानबा चैलेंज अइगी मतमदा थेंगनखि असुमना ऑनरेबल MLA हेनरी नसु ओक्रम हेनरी नसु महाकना महाकी स्कूल दा थेंगनखिबा अवा नुंगाइगी पोट खरा थमखरे। हौजिकी
teenage da adolescent ki period chi da leibriba mi singa sina thengnariba maduge awa nungai gi pot asa masi aikoi su thengnari I adubu aikoi gi aikoina thengnarakpa aikoina sanarakpa aikoi gi sanapoching aikoi gi objectsing aikoina thengnariba samasya sing du kharam makhai di khatnaram ba yai haibabu aikoi da ngasi na koina thengnariba pot asiga chapmanana sahi yankhai gi mamangda humpu gi mamangda aikoi thengnari adubu one thing aina khanjabada aikoi aina ngasi aigi naha oiringe gi punsi du da aina sima lan khare natraga ai sima tawhodri haidana ai sa amuk hanba yade maramdi punsi haibasa reverse to yade it is irreversible change amani honganga saliba pot asa aikoi maning halaga ai masima tawrage haibagi pot asa masi aigi punsi gi tangkak amada aina si lan kibani haiba asi aina chumthoknabagi damakta hairiba tangkak tu da amuk hallage na haibasa aikoi da yate aduna aikoina punsigi tangkak asida aikoina loba decision asa aigi isagi on decision asa masi aina yamna chumna madu launaba hotnaba ama change aikoida yengba yari si punsi sida aikoina angang oiringe gi matamda angangsingda tuina hangiba sa nahak kari oiningi haukiba sahi manga tara sida metric ki topper sing 12 ki topper sing da aikoi gi mass media gi electronic media gi newspaper gi print media gi mi sing sina hangiba question se kari no haiba matamda post metric ta natraga 12 loiraganda nang kari oiningi haini simpha oi kari oi mayamna hainari basa ai doctor oige ai engineer oige am natre haragana ai civil service tharaga ai MCS oige natraga IAS oige IPS oige MPS oige haibagi range dagi asidagi hena pangchau chauna kumakti hena khalle adusu mayamna yamna toina aikoida leiba aikoigi akoiba sida leiba wahai khara doctor engineer oza dagi scientist natre hairagana kaino se aikoigi civil service ta bureaucratic officer sing kari singi sigi pot sigi manung dal lei but nangna doctor oining is kari tauge na khallaga oining ibano nangna engineer oining ibase nangna oza oining ibase kari maramgi damakta nang oza oining ibano kari maramgi doctor oining ibano doctor oiraganda nangna taibang pansida Manipur da Imalaibak da nangi laikai da nangi yumda kari porake haina khallibano haibagi ani suba question lakpa taragadi madwai da ai chaptuna leihigadaba male maramdi ai khoida aikoina doctor oininge haiba taragasu aikoina oza oininge haiba taragasu aikoina civil service ki thabak tawninge haiba taragasu madugi maram sa aikoida isada self kainoma confidence ama natragana self decide tawjaba adugumba decision ama oidabagi pot amadi aikoida taya Manipur na Doctor Mayamama Puthokre, Ozama Yamama Puthokre, Sahi Kunsida MA Lisinkaya Puthokre, Tengi Topper, Sahi Kunsida Tengi Topper Kun Puthokravani, Sahi Kunsida. Adu Itaragadi, Adugi Topper sing to Hoxikarai, the lady and out the young Biova. Madugi Matamsida Equina, Kangani, Madudi, Aikoi Sam. Isana decide to Wumatamda, I quite Kadaidano, Amadi, I quite Shoiraga Satlibra Haina Kaleb. Aduna, Maru Edivadi, Aina, Maruina, Hosiki, class 9, 10 Dagina, BA for the lady, MA for the lady, Naha singer says, Sahi Kunitoi would say, Sahi Taramari Dagina, Sahi Kumatwe Kunitoi Hobagi, Maraksida. I quit the Sagat Kadoriba Poti,
aina pamiba taibang pan se karino aina karamba makhangi taibang pal ma ai pami ai karamba manipura ma ai pami madugi mangama ai koina mangminna ba ma changi madugi manipur aduda aina pamjari ba manipur aduda aina manipur aphaba manipur ma pami na hairaba maduda healthy youth leiba masa mu phaba na ha leiba nisa sadaba leiba karaf oidaba wakhan se kaino migi mangnaba tawdaba adugumba manipur ama aina pame haiba taragadi madugi manipur du sagatpada aina pamjariba manipur do aina sagatpa matamda aina kari contribute tawba ngamgadoribano haibasi isana muktang hangjaba ma changye chume aikhogi akoibada hojik e aina wangang jadringegi hek mamangi isai duda hairi sa Manipur se nisana loina ba langoi santre madusu chummasanu langoi salle ai budusu chummasanu kabi singchidi kitang di exaggerate tawgalle moina hai basimaktabu nisa sa ba se ai nataba tai sin loi nisa saram madaba dongna u ba se simaksu lalamgani aina khanjabata kabi di khare exaggerate tawi aina nangbu nuksi ai ba se khare henjan na haijan ba nang yaudrde ai hingaroi haina hairam ba se sahi kuni thoi sura akanda sahi tara marida nupi ama ina hairu bagi nungai tabasa sahi kuni thoida mahakna yaraktabadu ai laibak pharabani na khalakpasu ya madugi tongan ba magi kaino amal lai akoi punsi da su thoi thaban chonguraga halla aga kapning ba maduga taseng badi adu da kapning baduna maram oiraga aise metric pass tawre ine se aina hojik ta khanga akanda yam nungai ba adugi pot mayam ama thoi now aigi akoi bada nisa saba mayam ama leire aige akoi bada phattaba huran chinchi tawba corrupt officers mayam ama corrupt minister mayam ama aige akoi bada leire but madugi asuiba adugi phattaba sing asa masina neba aina pamjaba manipura asa masi aina thugainaba madu taraknaba hotnaba matamda aina kari decision lawgadoribano amadi aina kari thaudang lawdage haibagi potchineba peers haibasa ngasai Dr. Lenin naso haibi ramiba marup haibasi yaudana de ai hingba yade maramdi man is a social animal mi sa mayam gi marupta khwaidagi sonba sa se miyoiba haibasini khwaidagi sonbasi huidadi magi kujinna laiba khotpa ngami mi gi kujinna laiba khotpa ngamde karim yade masidi just for decoration aduna ni swaida nail polish ka sangaga karimta tawdri se masi again akoi gi yafang se sina karimta chikpa yade nga gumba kara thotpa aduna thongduaga koi sari sini dog te ladiba hui de ladiba canine dona kai de ladiba canine dona aikoi gi sa thauti aikoi gi skin sa atai sa dona matu na kupsan de khwai de gin akoi gi nakna ba mari mata ne hairiba mahabali gi yonga sa masi matu na kupsan le adubu aikoi di pura naked if ne aikoi da karim to kupsan de aduna ni aikoi na phiron se libasi adu itaragadi khwaidagi sonba sa marakta khwaidagi sonbani na mina matomta hingba yadabanina makoina group te hingna bo honne group haibadu dadi aigi marup sing ase changi aigi marup haibasa aina kamaina semgat ka dawribana madugi marup si aikoina pressure oina peer pressure oina drug sa oina haiba hojiki nahaki quiz da so haibado aina nang drug ongte sasalu talap ongtung sasalu maduda nang kamaina no haigadage haiba natawa marup haibasa pressure oina ubada natana marup haibasa aigi potential ne aina pamjariba manipur do aina pamjariba sangsara do adusu reverse to way adaba irreversible change amada koina chatlakanda di marup singsa tapna thengnare iba marup singsa aina kamaina potential onthokadage haibasa masi achouba decision amane adu orboidi aingonda clear oidori sa punsi sida aina pami base karina aina samasida contribute tongningi ba pot asa kadai gan
samajda always samaj haiba khuding maksida leiba layer haigadra aspect ohum lei amana phajabaga aphabaga achumbaga samnaba hindi da haita ragana saitam sivam sundaram haidise phajabaga samnaba aduni aikoina art ki culture gi kari gi tauriba mayam singa sina phajabaga samnaba sundaram duga samnaba po ni beauty ga samnaba po amana aphabaga samnaba haibadi sina fai sina fati moral ga samnaba ethics ga samnaba po ni amana achumbaga science ki aduna science tadi amna haiva doctor ama lupa magi visiting fee sina lupa yangkai laura lupa changa lauraga service na lupa yangkai khak tauba sa afaba doctor di ma yamna haiba doctor oibadi yai achumba doctor am oibe yai achumba medical science phajana thangba mi oibadi yai haibabu mahangna lauriba fee duga chanadana mahangna mathau tadaba diagnostic test mayam ama tawhalliba sa masa immoral oiba practice na aduna doctor khuding mak phani able leite engineer khuding mak phani able leite except director aina khangjaba director singi marakta ek kaino sa utam si afaba director ne de khangi adubu ma yengaga director khuding mak loin pharamani de ai khanjate immoral oiba doctor mayam ama suleram ba yai minister mayam ama immoral oiba leiram ba yai aduna aina doctor oininge haiba sikapta nati ba punsigi pandam se nangna doctor oira kanda miyoi bagi science ta miyoi bagi achumba da miyoi bagi afavada miyoi bagi fajavada ai koina kamaina keno tawgata ge haiba sa yengba machang khudam amtang haijage ai koi gi doctor sing che anuba doctor sing sina magi medical direct magi medical science tuna demand tawba madudi aigi leigi color sa ngangi bara ngaura bara kari taurige haiba sa mangonda magi medical science tuna demand taweba aigi laina se diagnose tongna bagi damakta adubu mahangna aingonda nangi lei sa amukta tingthoro waida narai dongte yenge hairagadi poto khwaidagi ludaba wahi oleba meteron tati aduna nangna mi se kamaina approach to gotorino appropriate language do kamain season adori bano appropriate word se kamaina thigadage mark se ahnu eragana tada amtang kuram tang pabung amutang leidong te yengjage si tawjage adu tawge haibagi pot asa thamgadabada mahakti medical science tu khaktang da lepaga atopa samaj ge aspect ani do thamamdaba engineer sing siu mahna hairaga mahna aesthetics amadi science ki I mean moral gi samaj gi atopi hiram se thangdragadi pochidi yaroi haba aduna ai khoida hojik leiriba age group asida ai khoida yengadoriba pote nangi drug ki kari gi sine na hakta thamgo drug ki kari gi sine na hakta thambi go hoba ai gi apoibada leiriba challenge mayam sa masi ai challenge se face to ba haiba sidadi aina tawdori banina aigi manungi sakti asa aigi manungda aigi punsigi decision asa aina lojaba ama ngamba ma change ai ningsingjai aigi ipana aigi pabungna laikidre magna aise doctor yam ohenninki aina haibani matamduda ai doctor oiraga punsi se mangningdiana maramdi aina ujabani ai doctor si mangi haibijaba nati aina ujaba aigi punsi se aina kamu pamjage da doctor oiba taragadi aina ngawgadori ba pot asa human body amagi part amada naba laina amakaki wane ai mit ta specialized already ai mit tu dang ni aina khangdoi se kidney da already kidney da tawdoi ne but aina pambadi mi gi body mayam singa se Manipur da leiriba mi la kuntra se masigi samasya masigi punsiga samnava wakan khaningi ai masigi yengningi haidana aina ai doctor oiba pam khide aba pressure angapani madudagi aina punsi sida aina lepsa khriba pot se
I want to contribute something. Kari no contribute to do it. Madu aina aphaba Manipur ama, aina pamjaba aphaba Manipur ama, aina pamjaba aphaba Taibung pan ama, aphaba Malay ama, ay semning haibagi decision nama ne. Madu ki decision do na aina tapna samaj ki atai hiram singda aina contribute to ngamjari ne. Or aina tokjeningi ne ba, aina ngambagam jabai do, that is another thing. Aduna aigi samaj ga always contradict to gane ba. Aina lady ba Taibung pan sina aingonda tongan ba pressure mayama ma pirakani tongan ba challenge mayama ma tongan ba samasya mayama ma aigi samaj aigi akoi bida lady ba Taibung pan sida lay ne ba. But mai pakwa haiba di madugi samasya singa aduga aiga aina pami ba lamben aduda chatna bo hona bada aina ojaningi ba Manipur do una bo hona ba matamda aina sangjali ba mawong duda aina mai pakadori ne ai khoi ningsing ba yai Bhaiga Chandra Maharaj na Manipur da pan ba matam asa awana Manipur da lan yangkai ga humdoi lak landara kiyaba lan yangkai humdoi landara aba awana Manipur da lan yangkai humdoi landara ko sa lan yangkai humdoi thengna na Bhaiga Chandra na mana sagat ningba Manipur ama madu aina hojik pamda ba that is another thing. But matam du da taranipan suba sahi sagi ani suba tangka asida mahakna anuba Manipur amagi anuba awagi lantheng mayam sing asa masi yaugaba aduga Manipur da hen faba prosperous oiba economic growth leiba aduga Manipur ama sagat na bagi damakta mahakna mangama mangkiyaba Manipur gi oiba mangama madugi mangduna ni mahak adugi mangadu phangnaba honaba matamda mahakna Govindagi nirpan taureiba thumkong kaya taureiba then atopa institution mayam ama semgalaiba sa mahakna mahaki mangdu phangna bagi damakta ne. Likewise 19th century horapada Manipur da 19th century gi head horakpa Manipur da sahi taret khundai sahi taret khundakpa sida Manipur gi population sa hana lairamba population tu dagi 30% kai hanthakre nupa mayam ama lanfa oina brahmana fa kre mi mayam ama kasar da Tripura da Bangladesh yongna sien kre Manipur da leihoriba mi sa kujo amata ngaire amadi sex ratio sa asuki matik hanthakre sex ratio sa nupa amada 1:7 nupa amada nupi tariet mukthung bagi pot ne aduda so amale me na mai tai wai ainari duni aduna sigi 1:7 gi sex ratio sida nupina saruk tariet hen leiraba Manipur duna lan to we aro Manipur gi tongan ba social institution sing sa salai ba yadra kan da de madugi situation aduda Chandrakitina Manipur asa aikoi gi missing handaraga su aikoi gi nupa masing handaraga su aikoi asa Malem dadi aikoi saktak ta ba yade haidana culture gi tongan ba experiment mayam ama taurakpa madugi cultural experiment tugi mahai ne ba aikoi nga si fangi ba sa aikoi gi pungsolo moiro aikoi gi jagoi oiro aikoi gi isai oiro aikoi gi lai yekpo oiro aikoi gi tongan ba art form mayam sing asida lai ba pot asa Chandrakitina hairiba matam du da anuba Manipur amagi anuba Manipur sina malem gi thakta anuba mongda kamaina color ama sangda ge haibagi pot sina ba sahi tare tinda ko leiriba awana 53 times Manipur da landara iba madugi sathigraba challenge mayam sing ado aikoi gi ningthau duna haibadi Bhaiga Chandra na natre haragana Chandrakitina mana laukhriba madugi mana mangjaba mangadu phangnanaba ilaiba pot sa masi dagi aikoi na tamba yariba parade aikoi gi
समाज असिदा हौजिक तोहान तोहान बा समस्या मयाम अमा लेरे ड्रग न क्वेश्चन लेबो हाइरो अमबो हाइरो मसिगी मयाम सिंग असे फतब पोतु द येंगा इसिंग थुम्मे हरगा इसिंग चावरे हाइदना इसिंग द दिलुप यादेदना इसिंग दु कमाइना थिंगदगे हाइबगे चैलेंज अदो मधु कमाइना एकोइना फेस तौरीबगे हाइबसिदनी मरु ओइरिबदे अदुना इन शॉर्ट अइना थमजनिंगिबा पोते अखोइना अखोइगी अकोइबदा लैरिबा अमोट अकाई मयाम सिंग असे अखोइना पामदबा लैरिबा मयाम सिंग असे करप्शन ओइरो निशा चाबा ओइरो अमा ओइरो अखोइदा गाइडेंस लेतबगी ओइरो हाइरिबा अवाटपा असोइबा मयाम सिंग असे मसी ओवरकम तौगे हाइतारबोइदे अखोइगी इनर स्ट्रेंथ असे मसी स्ट्रेंथन तौबा मचंगी अखोइगी पुंगनिंग से फासल लगा अखोइना राइट डिसीजन अमा लौबा अमा चंगी हाइबसी आई थमजरगा मतंग सिदा लोइसिनजरगे थैंक यू Kakumnazas Dr. M.C. Rombo Tadono Nachinjalang Jamaica Tagat Jamon de Raujo Pondokchari. How's a quick schedule say Sukimati in process the Lizabane Dubu. Time Secretary Conference Kalabam Nakoi, Hyber schedule says slightly. Katan change Tojare, Marandi, Angang Singsu, Arapat Europane, then I do a quick schedule sit, never get to find some Tiangrane Kanbadagi, Quickatan, a quick change Tojare. How take Matang Manau Nina? I could say, Home Taminasi, Miamianing bro? Okay, great, thank you so much. How's KhutSem Sabito si koi mayai ka ba chinjak kauge nang buhu hadbasi arbin soibam na sakpi gani aduga haib leris na kesaroza ani subada he lalon ba karma makhangi lalon bana dum tami nersi hadbasi sina amo ikai khumna jariba robin atinga mahana sakpi gani aduga sei subu leris to birak pana ngangom utam sing aduga ahum subai sei thangna lokhat charage leptana cheliba punsi Iselni Haibasina Surma Chanuna Sakpigani Aduga Lerisna K Saroja Harbi Isai Ahumasi Tana Sakpin and the Maltangasi Kalakarbu stays the Kokachari Mayamako without a whole crowd community. Thank you so much, thank you. Hello. मैं पुनः मैं क्या कुनु बच्चरी ऐसी ये तो कुनु भाई हमना कराने गए वही बा टॉपिक हमारा नई नई बात कुनु बा फंक्शन है जो बता रहे ऐसा सु याव वो पंक्ति हुआ हमने नुमाई से ऐना कोई ऐगी चल नुपी लोग ना नाउन पासिंग है बता रहे इसे दो इना है जो बगी वानी हमने मरिक चुमना कोई Uncle Sarojana ipi bumay ni may amunat tami na si may kaba chinjak pu koy na hu oy na lomi na si koy na sizinaru si hay bagi team do da tawag zabani na may am kun na thaway chang na tami na si Mayai ka ba chinjak kauge nang buhu tang lure mahau khanta dana khangu de nangi kalla ba mayai asukan ba chai theng piram badi Mayai ka ba chinjak kauge nang buhu tang lure mahau khanta dana khangu de nangi kalla ba mayai asukan ba chai theng Pirambadi Nangbu pamjaru bagi mahira Nangbu pamjaru bagi mahira
Shena hodra punsi khong chani Kallava irai na chekare Nungai ba ipak ni kalluba Irak na re mamlai iayda Shena hodra punsi khong chani Kallava irai na chekare Nungai ba ipak ni kalluba Irak na re mamlai iayda Ningamda wakalga loina na Ningamda wakalga loina na Mayay ka ba cinta kau ginang buhu Tang lure mahaw kanta na lang Asukan macay tin piram badi Nang bupam jaru bagi mahira Nang bupam jaru bagi mahira Chitava khong famni lana thang lava khong thang ni nungai va lambi ni khalluba lamuk na re punsi khang uthakta aigi chitava khong famni lana thang lava khong thang ni nungai va lambi ni khalluba lamuk na re punsi kangu thakta nigamda wakalga loina na nigamda wakalga loina na mayay ka ba cinta kau ginang buhu tang lure mahaw kanta dana asukan macay kin piram badi Nang bupam jaru bagi mahira 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 Thank you so much. Thank you, ma'am. Yam ngajare koi matang side koi memna khawrang ngajari ba ikai khunjari ba konthojam Bobin please on stage hoji matang ko khotra ga din wai ta ba musulai ba ne ko singer sing amom ko khotra din wai jade adu ikai khunjari ba Bobin please on stage Thank you. Thagachari. Ahan mukta ngasi mangda lengshin biriba ikai khumjariba halaman lai guru madegi nuksirba ichinarau punamak ikongna kurumjari aina saksagadurbi seisi isai sibu ibirpa Sri Ngangom Uttam Singh Director Social Welfare isai sida soikiba lankiba yarbasu ngakpi yu haiduna haijari Ado ichinaw mayam ay di katang langa gana nung ay mayam pun na enjoy to minasi abi from tayo ready Hubu sanani khanna laloli basa nasa gita khalli basa Sanani
hana laluli bami ngai nagi wakal ngai ko nagi thamoi hu sanani hana laluli bami ngai nagi wakal ngai ko nagi thamoi maya pulapun nau da haimin na ba ya bro dai miu hu sanani hana laluli bami ngai nagi wakal ngai ko nagi thamoi hu sanani hana laluli bami ngai nagi wakal ngai ko nagi thamoi sana nati hu ni ne hu mioi kaya bu mangali bahu ni ne hu tamthira bahu mioi kaya bu mangali bahu nikong ate na hati king pin nikong ate na hati king pin mioi kaya bu manghan ba drug load mioi kaya bu manghan ba drug load hu sanani hana laluli bami ngai nagi wakal ngai ko nagi thamoi hu sanani hana laluli bami ngai nagi wakal ngai ko nagi thamoi. Thank you. Sige musician, kita magtaho po kumanta kubiyo may apula po na. For the musician, come on. Say. Thật 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 hingge khalibara wangle chekbal marum tuda thật 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 hingge khalibara wangle chekbal marum tuda kunai sibu nangna mangalaga na thật ta hingau gera nangina cha nungsibado nangina cha nungsibado hathini numadi budugi mayaina nangina cha nungsibado hathini budugi mayaina senjau paiba sanamba kunai sigi mahingu senjau paiba sanamba kunai sigi mahingu senjau paiba sanamba litba haisu na hana litba ngamoi kai do nung papu magi wayeldi litba ngamoi kai do nung papu magi wayeldi hu sanani hana laluli bami ngai nagi wakal ngai ko nagi thamoi hu sanani hana laluli bami ngai nagi wakal ngai ko nagi thamoi sana nate hu ni ne hu mioi kaya bu manghali bahu ni ne hu tamthira bahu mioi kaya bu manghali bahu nikthong ate na hati king pin nikthong ate na hati drug load hu sanani hana laluli bami ngai nagi wakal ngai ko nagi thamoi hu sanani hana laluli bami ngai nagi wakal ngai ko nagi thamoi. Thank you. Come on.
Ubu sanani khanna laloli bumi nasa nasa gita khalli vasa. Thank you. Next, matang sidi case saroza ki mayekta left na cheli ba punsi ki ichelni har bishay su sakpi na bai da magtai kai kumna jarbi Surma Chanu, please on the stage. Surma Chanu, please. Khudingma putaram na okchari mayam da swahan mamakta da ina haijari nisha haibasi khwaidagi phattaba potni duna khudingmak nisha lagi nathai minaraga yamna nungai ba aphaba punchi ma hingminasi haiba wafam chi thamjage. Nisana manghanduna mama oibi kayadagi macha singbu setuna pukhiba kaya amasu yawi. Mama oibi singna sukimatik wana macha singi chatkiba maikai yengduna kappana tana upai leite duna macha oiba singnasu mama oibi singi awaba ubiraga nisa haibasi ngasidagi hojitagi kudimak loina thadokminarasi haiba wafamsi thamjaraga masigi thimsida mama oibi singna kayamu macha gi damakta wajage haiba Saithajaba isai amatang khro thamjage. Liptana chiliba ichelni Liptana chiliba punchi ichelni Liptana
ꯈꯨꯔꯨꯝꯖꯔꯤ Ma'am, isay si yamna meaningful oi bro. Okay, thank you so much. Hause koi adong yamna inspire oi ba koi isay su lady then tonga tonga topic su lady ngasi sidi adong ne pamli ma koi thorong to bolai adu we have the limitation time. Adu ida muti ko ma'am biar to mine say thank you so much. Hoi ti koi yamna nuai ba adong topic am nei positive thinking. Yam fazaba inspire oi ba adu yam exhorted oi ba adong topic amani ikai khumna jari ba ngangom Uttam Singh director social welfare na ngasi singlo topic positive thinking hai ba sum topic sigida wafam khat thambina bi damutai kai khunjab director bu stage the caucus study please on stage respected our director sir Uttam Singh. Mayam waramani tangkhai maju hangre lehori bajing aina thagat pa phongdok chari amuktang isai am dungai ruraga aigi boring chuba topic se ta dringai da mayam hakchang khara tekhan na bang tang lepkhat piuna please amtang stress tok je tek thok sewa okay thank you so much please sit down. Yare amta famda biro ngasai dagi akhoi resource person mayam nangang riba aduga matung dai gi matung da zu resource person amana ngang kadori hai riba mayam nakan dagi akhoi gi wakhal da ojajing na pirakadori ba pautak mayam positive thinking laitradi karim kana de som da changaga som da dum thokini as oiroida ma hairiche Hazaba wahi watasi taraba kana gumbangang basak bahi bamana ta gai ta thu akanda aigi wakhal jida negative wakhal olam laidana oiroi da mai ji aiga chana de da haina oiroi ane khangraba adum oidre aduna resource person jingsina mai bai topic si sum pinara kanda resource person ama phangaktra kan si daida aina ai ngangje ge na hairu badagi organizer jingsina yabirakuni aduna organizer sing dai thagat pa phongdok chare sidaina hayo gada badi ahallamana haiba sari ngai da yai ho petli ngai da sem ho si masi kaw ba yade aduna haujik in khalak pa matam na khoi gi matam sini adukki matik luri ba tanja je akhoi su khangi aikoina class 8 tagi na 12 karak pa matam je haujik ningjang uba matam da swai lau ba yawe ai je si tawramadi ai je soiram ba yarabani ko ai na hujik lairi je yoram moi ko si tawramadi ai loire ko haiba mayama swai lau ba mayama hujik ningjang ev aduna hujik noi gi stage sida adu mayam du thengnari banina ai khoina masigumba lantheng si mai pakna thengna ge hai taragadi khwai dagi maru eba khulai di positive thinking sineba isana isada thajaba thamba isana isagi akoi bada leiba mi jingbu thajaba thamba ara positive thinking ai sidaida ani thokna ni ngasai gi be positive about yourself nang nasagi su nasana thajaba ma thamba tai and be positive about others mi jingi su mi na phattaba wa ma haira ga ju khara phana khandok pa tamba dare aingonda mi na negative comment ama pira asu aina khara phadokna magi se aingonda improve to haning bagini ko aina khandok pa tamba dare adu natragadi sung oi roi mi sung oi roi sima ningjang biu prithibi gi aphau ba achau asang mayam se prithibi da maming leigraba achau ba mi mayam se positive thinking leiba ngaktani negative mindset leiba amatta awang ba tha ka ba sungam ngamoi ai guarantee pige leiragana puthoro ai hekta hayeng eta I thabak tok pige aduna adubu si be positive hai dana su aina warning ama hayoning ba mana be positive be confident but don't be overconfident be smart but don't be over smart ana henzal lu busu yade right dose da positivity se karai bau leiga ge se right dose da leiga da bani ado Manipur da leiri ba jing jaina chawrak no uba matam da positive mindset si yam leitre aduki matik watle negative na wai chai
Sida akhoi ngasi akhoi phaminariba jingji maraktasu 80% negative mindset layena aina lowe kaigino isana amtong study tawraga yengse lila akhoi ngasi gi jebudi lila natre sumang lila gumba ma yenga mena khalaseba sumang lila sida kana gumba artist amana karigumba artist tu the yauriba character amagi aphaba thabak mana tawruba aphaba thabak se singtharaga thagatlaga dialogue ama piba matamda kanam ta khuba khuroi nokphe tawraga tani adugi mahutta lila tu the yauriba character amana atopa character ama athiba waheina phajadaba khondana chaiba matamdadi khuba khurakne sarkar gi mantri ama corruption tawbagi yamna thina chaibagi सरकार की ऑफिसर अमा डायरेक्टर अमा अरानब तौबगी यामना थीना चैबा डायलॉग अमा लीलादा हापसेबा खुबा प्रो 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 खुरकनी हुइसेन पिट 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 खोंगकनेबा डायरेक्टर अमना अचुम्बा अफाबा तौबगी थागतबगी डायलॉग अमा हापसेबा खुबा खुरोय कइगिनो because we are used to negativity अखोइसे नेगेटिव एनर्जी सिदा अदुकी मतिक लुप खरे हैनबी ओइगरे याहौरकपा खुदिंगी खबरदा कोइना पारिजे फ्रंट लाइन दा थेंगनरिजे नेगेटिव न्यूज गाक्तने पॉजिटिव न्यूज जी था अमदा अमुमुक थेंगनै अनिरक थेंगनै नेगेटिव गाक्तने याहौरकपदा नेगेटिव ओइबा पाउदु गाक्ता सुम पारा पारगा आइगी नुमिसे सुम सुम चटखरबनिना नेगेटिविटी दा सुम सुम चुसनगरे मसी थेंगना हौदबा यादे सिसु ड्रग मखल अमनी लाइचुबा मखल अमनी अदुना सिगुम्बा मयामसी खंगदबा यादे अदुगा मसी मतम चाना थेंगना हौद्रगदी कयामुक सोकेबु आइगी पुंसिगी वारी मते मते खरगा यावजगे पिङैदा आइना क्लास 3 तमक पजिदको इसै सकेना आइजे इसै अमखक रिहर्सल तौजेयबा इसै से रिहर्सल तमजरे अदैदी स्कूल की टीचर्स डे फंक्शन द सेंदोइनी टीचर्स डे नोमनिनी वालिङैदा ओजा मयामना रिहर्सल तौजेना माइक्रोफोन करी करा लो यावरगा फुल रिहर्सल तौवे ओजागी मनाकोंदा इना सकदोइबा इसैजे हाइरे माजे नोकफेट तौरे मोय दोलोक म्यूजिक थिनगदा कांगबुजी पाउ फाउनागरे आइना इसैजे हेक अहामबगी वाहैजे कामथोकपा हरकपा मतमसिदैदा मयामजिना वा lau noksalab hawadu leirangdu hairakpasida mayamsina wa lau noksalakpadaidi aingonda ikai gidana rehearsal chu tokthoe isai sakpa chu tokthoe punsigi isai sakhidre negative wakhal sida aiji isai hairaroi aiga chunadre na phaugi basina ado handak ki tha haugalakpadai si tamenglong chatpadai senior gaina isai sau hai sir ai punsigi isai saktri hai अहोबम नायगदम नि ngasi na ahobo egdam ni sakta yaroi haire ithak thongna hairam ni na ni sei ji saure video recording lahu yaure thadu ure mina isai hai ga hairak padagi amuk sakning bam phaure hojiksi amuk tambada hairani ai si sahi yam saraju tamba yari ko tambada khara di dum chana yadori male ga na phaure sini positive energy ga negative energy ga piriba impact se अतोपा अमना आइना क्लास 5 कारक मतमजिदा उची लांग खंगिको अखोय लैबांगना साबा इपा इपुगी लैबांगना साबा मखुल अपिकपो हुलगा रबर तोरगा वा युंखलगा उची जिना ngaरी चिंगथोकपा मतमदा मथक्तगी वागी तेनजैजिना उचीगी मंगक्ता युंगबा तेन अमा लै मसी साबसिदा आइना सुम खलेस लैबांगना सादोय सरु उना सारदी फजनी सेना उना बॉक्स चलगा आइजी याम वाना सारे उ मखुनगा हुत्तना तोरगा सा आइना हराव राव कोई बाबा द उल्लुरे बाबा जिना चैरे एने हराव गदरा हायरगा उस ओइरोय नंगी जिदा उची सुंग थु थुरोय ngसाई लैबांगना साबदुदी मखुलजी मपानदा लावरमगा मनुंगदा सुम खुजनगिबनी अदुना उची जिना चंगकपा मतमसिदैदा ngaरी दु हेक चिंगगा थैदोकफम लैते अदुना चपचाना युंगनी नंगी उगी बॉक्स सिदी सुमाइना पैरेल ओइना पुलप चाउना चंगबनिना उची हाइजिदि लिथोक लिसिन हाइबनिना युंगोय कानरोय हाइरेने आइना वखल नुआइतना लैबा मतमसिदा इमाना चंगागा आइगी मिचंग चंगे इमाना बाबादा चैयेबा चैबा हाइबदि अंगांगसि पुनिंग थौगतपिगे हाइद्रगा यारोयने हेक्ता थदली अना हाय मदै खले
इमाना मिचंग चंगमीना आइजु मसी माइ पाकनबो होनारगेन बाबाना हाइरिबा कमेंट तुसु लौसले इमागी पुंनिंग थौगतपदुसु आइंगोंदा लौसलगा इना ngसाइगी तेंजै अमखक कापथरमबदो महादेवगी त्रिशूल दौना सारगा तेंजै अहुम कापथरे लिटप चंदनबा अदुगा ती सारे लांगजे यारे मदुदा इमाना मिचंग चंग अमद्रबा बाबागी यारोय हाइबसिदा तोमगदी आई मखा ताना सानिंगमोय तोखिनेबा अदुना सिगुम्बा अखोइगी मतंग चाना चाना नेगेटिव एनर्जी जे पिहौद्रगदी पुंसी सिदा माइथीबा लाकनबा मचाक ओइरे खलंगने ngasiगी ड्रग की इशू सिदा आइना कैदौबगी पॉजिटिव थिंकिंग नेगेटिव थिंकिंग पुसल इनोना यामना संब पोरमनी समाजदा लैरिबा इशू मयाम सि थेंगनागे हाइरकपा मतमदा पॉजिटिव थिंकिंग याउदबा सुंया यादे निसादा लाइचुगनबा एडिक्ट चुगनबा एडिक्ट चूरगा सीरगा मांगनबा मीजे करमबो एगल्ली लेकाइदा खल्लगा येंगो वन बाय वन निंजंगा येंगो नेगेटिव माइंडसेट लैबा कांगबु ngaktani masana masabu oiraroi ai hingubagi kanararoi aduga aina samajigi kanaba thabak tawba ngamaroi ena khanjaba positive wakhalol leitraba mine nisada laichu doisi adagi amuk ngarangan aingonda Facebook friend amana ichanupi amana message thare haujiki samajida stigmatize yam tawba इमुंगी लाइता लाइरदा नोकना बिनियना कीबदगी खोटपदगी लोसनबा कैनोमा साइकियाट्रिक प्रॉब्लम लापा मतमदा समाजना नोकना बिनिना लोसनबा कैदौबा लैबदगी इशूसी सोसाइटल टेंडेंसी बौ लापा खोटपा मयाम अमा लै मसिगी मरी लैनबा प्रोग्राम अमा सिनबिबा याब्राना लै सिदा जुंगाय आइंगोंदा मीना फना नोकना जनोबा आइना ngसाइगी पॉजिटिव माइंडसेट से लैरबा आई फना लाइररसु आई नोमगी चरा अमखक चाजरसु फी सेगाइबा सेचरसु आई मीगी मरल हुरान बनते आइना अंगंबा सुरगा आइना हिंजबनी नोइना ngangningba ngangjo नवा लौदे आइना अंगंबा होननी हाइना पॉजिटिव माइंडसेट तो लैरगदी हेना चौखटपो ओइरकनी करी अदुदा स्टिग्माटाइज तौबगी वफम लैरोय मदु ngamdabadagi मीना नोकनारकपदगी हेना नेगेटिव ओइसनगिबदुनेबा psychiatric problem laiba stigmatize tawdana samajda mapan thokpa ngamdrise aina thabak changdringai sarkar gi thabak phangdringai da insurance agent oina chalami lairik yonba chalami lairik yonba chatpa matamda ai isana lairik ama ju phongi class 10 gi question bank on chemistry question bank Manipur da phong baje yana ba aina phong mane लाइरिक योनबा इसाना चटपा मतम सिदा डॉन बॉस्को स्कूल दा आंगांग अमना अदुम करीमना रही मादी लाइरिक तो आइना इबनेबा खंगदबनिना आइदि लाइरिक योनबोइना उबनिना माना हंगे क्लास दा इंटरेक्ट तौबा कांदा लाइरिक सिदा यावरिबा क्वेश्चन जी लोइना चुमजाला अरानबम ता यावद्रजाला ना करीमना रे आई साउदे अदु आइना हाय लाइरिक इराइबा नुपासी metric ta position logiba mani masajo hoji oja oiribani aduna mana khumai ba answer dudi aidi chumumgani na khalle nai khume aduga adudagi hoi class 10 gi angang gai lairi amamam loile howi mathang da tiny tot school daina lairi yon ba chatle gate ta chawna thelaga thamame lairi yon ba changbi rakano na ai si hale adu ai ninghan na de aina Tiny Tot School gi founder hujuk principal oiriba Sir Danny Byrne gi giata magi machanupi leirame machanupi sidaina lairik ama pisalame Sir da sigi lairik se pabiyo na gift oina pirambane na amta bibiyo na pisalamaga ise yumda hale next day Tiny Tot School da muk chatle magi security sidaina lairik ama muk pire Sir Danny da sigi lairik si yon banupa la e na amta haibiyo na लाइरिक तुना इगे आइडेंटिटी होएरगा आइना खल्लिजी आइंगोंदा लाइरिबा कॉन्फिडेंसी लाइरिक सी माना पाबिरमगदी सोइदना पामगनी हाइबगी थाजबदुना इचलिनी नलमद्रदि आई चलरोय आइंगोंदा नेगेटिव माइंडसेट लाइरगदी लाइरिक योनबा लाकनोनो स्कूल जिंगना थिंगे कानररोय अना आई युमदा फम लैथोखरनी आई लाइरिक सु योलरोय सोंदा चरा हेनताब अदु लाइरिक तो पिसलुबदगिदी Tiny Tots की प्रिंसिपल जिना चंगहलो ओना कौशले
माने appreciate तौरे वरी सानारे नंग करी पामगे हंगे अंगोंदा आई क्लास 10 की अंगांग इंटरेक्ट तौगे हायरे क्लासरूम द पुसले इंटरेक्ट तौरे अंगांग लाइरिक तो लेबीरे मागी लाइरिक तुगी मागी स्पेशल फीचर्स सिंग दोइन एक्सप्लेन तौरकांदा अदुगी वैल्यू दु खंगा लेबीरे सुमाइना अखोगी पुंसी सिदा लान मतेक 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 थेंगनरक मतमदा पॉजिटिव माइंडसेट सिना अखोई इसा इसा बु गाइड तौरगा चतोइने अरुन निशा सी इनखलकबगी हौनबा निशा खंगदे अमा खंगदे फत्तबा लंबी सिदा चांगयेंग तौरुरे टेस्ट तौरुरे खंगनिंगबदगी पॉजिटिव माइंडसेट तो लेरगदी आई मसी फत्ते तोकथोके खलगा तोगलकने नेगेटिव माइंडसेट लेबा कांगबु सीमा की कईगुंबा अवा अना तारकपा पुंसीदा अवा अना तादबा मीदी लैरोय तागनी अवा अना तारा कांदा माना साइगी निसादुबु मागी मतेंग पांगनबनेना खल्लगा अदु ओइना सिजनगी तारगदी मांगनिंगाई मचाक ओइरे अदुना ड्रग की समस्या से थेंगनजी हाय कांदा करी करी चंगी हाय कांदा कोगी हेल्दी लाइफस्टाइल फजना हक्चांग फना नियम चुमना हिंगबा म चंगी वर्क कल्चर लेबा म चंगी वर्क कल्चर लेतबदगी सुनिंग नोमनिंग दबदगी शॉर्टकट की पैसा पामकपदगी कईदौरई हुरालई ड्रग की कारबार तौरई ओना तैनब थबक तौरई अदुना वर्क कल्चर अमसु लेतब यादे अखोगी डिग्निटी ऑफ लेबर लेतब यादे आई मीगी मरल हुरांद्रगदी सूर नोमग चारिगैदी आई इकाई बिदे हाइब वखलोल अमा लेतब यादे एम्प्लॉयमेंट हायर कांदा सरकार की थबक खतंग खनबीगनो एनी काइंड ऑफ जॉब which gives you some earning aina paisa tanba yaraba aigi icha isu thakpa ngamaba adurgadi ai employed ne farmer oirasu aigi migi maral tondana migi mapot hurandana aigi nupi aigi angang thakpa ngamaba adurgadi ai already ai employed ne success haibugi artha ji kainoba Manipur da success haira kanda government ki job phangba success oiraboi ningba aruna ngasai doctor aruna hairambado kari tawdoino hangbada doctor engineer MCS IAS adu ada hai do nobody says I want to become a good person ai aphaba mi ama oige haibadi yaw deba aphaba mi oirakanda positive mindset leirakanda any field da changucho amada hekta changucho adu mai pakane aigi nupi aigi angang thakpa ngamga wakhal shanti leina hingba ngamba nungaina tumba ngamba get lolamdraju thong lolamdraju tumba ngambado madu success neba ara aigi motadi success haibadi nungaiba punsi ma hingbaduni aduna sigumba mayam si tauge hairagadi positive mindset leitaba yate luridi positive mindset leitragana leikha tai haire leiragana awangba thakai haire hairiba positive mindset si फंगबददी अराइब पोती नत्ते हाइबदे हम लाइबा हाइबदे हम लाइरगसु तराई तराई फंगबदी सुंगोय ओइथोक्तेब अदुना मुनि ऋषि मयाम जिना चही कया कया चंगना ध्यान तौरिसे मागी पुकनिंग वखल फादब ngamnaba फत्तब वखल फादरगा अफब वखल न महुत सिलगा पॉजिटिव माइंडसेट लेनबा पॉजिटिव एनर्जी ना मागी मपुंसी जी क्वेश्चन नबने मोइना होनरिजे अदु यामना वाना मोइना होनब पोतो अखोइना सुमाइना मिनिट 5-10 वाही वाता खरा हाइनरगा एकता फंगदबदि नते अदुदि अखोइ करी तौब ताइ अखोइसु लेप्तना होनब ताइ मियोइबदा ख्वाइदगी लुरिसि वखल कंट्रोल तौबनी कैनोदि वखलना हक्चांग कंट्रोल तौदोइनी मियोइबगी वखल सिदि Laikol lamaga mumanai. Laikol lama ngasai sida lairiba ichal sing icha sing ji ngasai hau inkhala iba lai sabi sing aktani na lai thaningam gani yumda lairasu laitrasu gamla khara lai khara tharam gani. Laikol ga wakhal ga manai habsim khakta amtang ningjang biu nangi laikol sida nangna lai ma thajare nangna khwaidagi pamjaba lai ma thajare rose pambi ma thare na khallaje. Rose tu positive oiba wakhallo ne positive energy ne tharaga thamo laikolama numit khara sungyeng yenguno nangna sungtha thadaba napi me ama hojal leirangani napi jingduna kaidorakani sum yengjandradi ngasaigi rose do hatkhini rose do sirakani napi ngakta howgani aduga chamanai noigi wakhal ji laikolni afaba wakhal afaba loksing ozana
nangi ima ipana nangi kok ta hapchalle rose pambi nangna garden da nangna thajaba du maina adubu nangna madu senadragadi adugi aphaba wakhal do apa positive oiba energy do sena haudragadi kaidawi nakal dagi matum ta phattaba wakhal mayam ama garden da napi haujalakpa du maina haujalaga ngasai gi yamna kanagraba kaino du wakhal do matum ta mangjagi nungti numit khudingi laikol da changaga laikhong somba tai napi kakpa tai napi phoidat patai langthokhi batai adumaina chahi chupa taurakanda ngasai gi ador gulab to sat kadoin aduna noisu aphaba mi oige mai pakpa mi oige haragadi nangi wakhalda nungti gi phaureiba negative energy negative wakhal londo phoidala ga langthokhi batai ai masi wakhal je khanba yade masi tawba yade haina khalla ga sum langthokhi batai adugi matamdani lei salakadoise senaba lepa matamda negative energy na adu matom da hatkhini madi thaba naina de ingkhol dabu napi kana kana thage ne thadrju dum haurina siga chamana na wakhal da chu phattaba wakhal di adum phaurakani ai ju ngai mayam ju ngai hauji aina sida ngangi si ngahak leiraga thokraga ai gari munung phamakanda negative wakhal ama ni adum phaurakani adu waina masi si phatte si tawroi dawbani haina namtharaga afaba wakhal du thamna bohona ga dawbani sumaina akoina honaraba matamda soidana ngamakani masida akoina ningjangadabadi ai phari ai phatte haibase karamaina khangani haibasisu changyeng amamam kharagra tawba ma changi yam toina hainai proverb sing lei birds of same feather flock together ko aduna uchek mana ba sangu pai haire aigi igul khange aigi moong matau khange hardi aigi imanaba kana tinagi khangu haire kaino haidi manaba masel tinabanina sida ina mo hainingi maru mapang tinabadu dagi hendoraktana ai karamba lairik page aje amaru oeba romance tangauba ichil inau singna mu kari pani novel gumba yam pagani masa improve taunra ba sum honari ba kangbuna self improvement books karamaina se ngasai gi philosopher apau basingna iba lairik sing pagani aduna nangi pariba lairik sisu aduki matik maru oi isada phataba wakhal phaurakpa negative lairakpa matamda balance tawna bagi thauna ma su changi atopa ma khakai haige ngasi negative wakhal sina laghat khragadi aiji ngamoidra aiji yaroidra na ningjing mangjing tawragadi adum yararoi adum fail oirani ne haijarise aina master taming aida aigi nupi si maga kaino se valentines day numit aina chapo chaje na pure khara sumaina ingli taw matam nina jacket manung sidai je rose ma hapaga pure aba ngasi di pirage na adai di sum chamina bajida ai wakhal jida kai phawre as yaraktradi kamai tawni na mihunji dang chonge yaraktradi na kibaduna piba ngamdadana pihaudeaba khara leiraga asmajidi soiba tare ai sumai sum thauna leitradi yararoena phongdo amatungda hairubada manong chawreaba kok pirak yadrana kai chakre hange aina lairik ta yepaga thammi hujikti kange haire akang boir ju pirona akang boin pigre aduna oiraroi yararoi haiba wakhal je phaurakpa taragadi aikhoina taugadaba thabak se thindai taude aramasi self confidence se build tausi semgat se haibani loisalakpada aina yam samna hainingi si Winston Churchill na yam phajaba ma hairami kari hairam geda positive thinkers sees the invisible, feels the intangible, and achieves the impossible. And Winston Churchill na si positive oina khanba kangbu sidi mina uba phangdaba pot ma uba ngame future gi kari gi mina yaroi khalla su ma di yani khale mingonda phawdaba magi thamoida phawba ngame aduna kari tawba ngame mina sungtau tawgidriba mina tawba ngamoi khalamba thabak tawthoreba aduna di noisu inkhalaiba ngaktani noida future gi energy mayam ama lairi hope mayam ama lairi
करी ngमोय दोइनो ngमगनी अदुना ngमोय हाइना निंगहनरगा निसागी इपाकता तावदोय सरुकपुदी आई ngमगनी लांथेंगनगनी अदुगा अफबा अचंगबा समाजसिगी सेवा तौबा ngamba मिसक अममम ओइगनी हाइना ngasi वासक पियो अदुगा नोइगी वासक अदु ngakpaga लोइनना ईश्वरना सु नोइदा थौजान बिरगा तुंगी अचंगबा मी अममम सिटीजन अममम ओहनबियु हाइना ईश्वर की मफमदा निजरी थैंक यू याम इंस्पायर होइबा कानानिंगा होइबा थॉट्स प्रोवोकिंग होइबा क्यामो थंबिरम बिगिदम तो थोइदो दोने काय खुमजरिबा सोशल फॉर के डायरेक्टर्स तंबो थोदोन थागत जबोन धरावजो फुंदोक्चरी ओके फेथ मूव्स द माउंटेन थाजबु थाजरगदि चिंगसांग फावबो फुकलब पुर सपंगामै and then faith without action is dead thazabado thabak yaudragdi asibani hai aduna thazaraba ngasi drugs na phatai khalaba thadokpiu punsi phage khalaba phana hinbai dam to wakhal lepiu madunit positive thinking okay thank you so much maji makha tabasidi kallida ko nangi na tikse haiba isai ma yauri madusu aikhogi director na ibo oiba saktu misu tarai binate utam mayang lambam please on stage. Thank you so much. Please clap your hands. Okay. Please on stage. Hello, check. Ahanu magtada election biriba khoi khori ngmak pui kokno na khurumjari asarnga myaro shmyam ngak figani ngasi engonda sinne biriba isai yam phajaba message yam phajaba isai ni adu isai sida haibiri base akoi gi nisa se thado oge hai taragadi natraga mase kano torge hai taragadi isa gi will power si khaktan natana akoi bada leiriba surroundings akoi environment abadi akoi yonglon kaidona ba imung manung akoi mayam sinasu mase mateng pangchin biba mase lantheng minaba ama darkar lai haibasini message phongdok piriba se adone ibiriba akoi gi sir director aigi mingsu manaba utam gi damuk thesum mayam khuba amta hauna khubi gane thank you landok chake Kallidako nangi nati Kallidako nangi nayay Mi bumanghalli ngawhalli Lantum wakalokshi Mayay kaba Jinjakto Thawai hakjang Thawai hakjang Umang hali Pangidako he miyoiba Pangidako he taibang mi Una khana Ate khangla jinjakto Ekta chashili Ekta thakjili Mayai kaba jinjakto Ekta chashili Ekta thakjili Pungna makshe Puni khangna Tangjaroi ko Aidi mahau Jajaroi ko Aidi mabu Tangjaroi ko Aidi mahau Jajaroi ko Aidi mabu Tana Ajuraba Nang shoot ang lunu Nang shoot charunu Nang ay pag niyo
nang khất lối ba like to rubber like to rubber like to rubber damba mi oi ba mi bu mang halli yung kai manu so kai khuna bu mang halli everybody sing nang jerai ko ai di maha cha jerai ko ai di mabu nang jerai ko ai di maha cha jerai ko ai di mabu mayai kaba jinja nang sutang lunu nang su charunu nang ai lai pang mi yom si ai khoi punna lam teng mi na si. Thank you so much, thank you. Okay, thank you so much. Mathang sidi ai khoi yambong na iba mayek ne mayam sak tu sumu ke doba keni du khumman sak tu ba iba di karam mayek nu khang bro khang moy you thak phase churup thak phase wa okay keni di khumman please on the stage. Check. Tim dia memang pun nampu, kai kun nampu cari. Ai nang si, saya saksa kadang lebih saya si, aku lagi nisa sahaja hai besi pati. Aduh makal cu na sahaja mayam Julai, aduh ju hen pati hai bagi matang dah, aduh tim dah saksa kadang lebih saya ni, you thak lasi hai bana cade. You thak pase, surup thak pase, wasa pase, kai ni pase, mayam si pati hai jawani, okay. Ikang na bawari ni. Pate hai bay sao binu yu churup kwa khaini cha basingi warini Robai yu thak pase churup thak pase kwa su cha pase khaini su pase yu thak pase churup thak pase qua su sa pase ai khai ni su pase se mang se se sar be mit tu tani hak sang na to pung loi pung mang dui nei se mang se sar be mit tu tani hak sang na se pung loi pung mang dui nei you thak pase churup thak pase qua su sa pase ai khai ni su pase you thak pase. You thakling ai churup thakli thak baloi daga kwa cha loi na matum chin ba na khai ni nam silli You thakling ai churup thakli thak baloi daga kwa cha loi na matum chin ba na khai ni nam silli thak laga ngauri chin laga nungai di kwa su machari laga pothari thak laga ngauri chin laga nungai di kwa su machari laga pothari yung nali bhar manghali
surum na lang su loisinli kwa khaini su sathi bine pumna ma cancer gi manai ne yun na liver manghalli surum na lang su pochilli kwa khaini su sathi bine pumna ma cancer gi manai ne ikhang khang na bawari ni phatte hai bai sau binu yu churu kwa khaini makhal amagi hune ikhang khang na bawari ni phatte hai bai sau binu yu churu kwa khaini makhal amagi hune ngày hakking nung ai ban na wari to hojik di sin na su lay bangam da haksang polang wa khal tarak patam mang dun na lay ram le se sen su haksang su i jat su matam su hayran goi ni tha o chan ba hai ni da o sahi da chin jak ja ba mi di lai na sao ba ne o hayran goi ni da san ba hai ni da o sahi da chin jak ja ba mi di lai na sao ba ne o yun na li bar mang li sunam na lang su loi silli kwa khai ni su sathi bine pum na man cancer gi manai ne yun na li bar mang li sunam na lang su loi silli kwa khai ni su sathi bine pum na man cancer gi manai ne ikhang khang na bawari ni phatte hai bai sau binu yu churu kwa khai ni makhal amagi khune ikhang khang na bawari ni phatte hai bai sau binu yu churu kwa khai ni makhal amagi khune poison 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 ne sari bu kum da mo poison ne yu churu kwa khai ni makhal amagi khune ikhang khang na bawari ni phatte hai bai sau binu yu churu kwa khai ni makhal amagi khune. Thank you. Okay, say speak about singing the magta. Amo gusto na once again. Ho kumama to kumina si ma'am. Thank you so much. Thank you. Thank you. Role of youth in prevention of drug abuse. Yang na maruiba topic ni ngasigi kalakar sing amal sing magi musician sing ge makhoi na pamjer ba pung ohum makhai se sinja langjer ba khoi na sapsa na adongi matam pipigani pijagani langtak na bigano ai khoi ohum makhai mang sapsa loijagani adra ngasigi sim number role of youth in prevention of drug abuse haibigi matang asida ikai khunajaribi Srimati KHH Jibanmala Project Director Kripa Foundation na haiba topic sing mai lena wafam khar thambina bai damakta stage ta kokon sari kai khunajaribi KHH Jibanmala. Thank you. Hojing mayam isai ka music ama ta gibda khoi yam nungai ba wakhal da khoi gi ke hetare stress kumba leiramba natragana zarang na ba popo mayam mayam nungai ko natra asine khoina aina example su yam chauna pining ise drugs ko drugs yaudana khoi si life ta kamaina fun oini kamaina recreation oini habdo ko ai matam yam sang logjaroi kai gino haran kanda khoi matam time schedule su khitang haidare aduga aina haining base khoi mayam na youth ki role haran kanda youth haran kanda khoi mayam je isa isa na ne akhoi youth na tabai type ta khalleba youth ki role haragadi mana tawzani na trakana nom na torokane na loi leibu ko adubo ahan bada aina haining base youth haran kanda akhoi isa je khoi mayam je lo yauri ne aduduna youth ki roles da akhoi yam chawa thogdang ama logadam ne habise ai thamjage aduga tentak na haran kanda drugs aba phatte habisi mayam loi khangna re ko drug ki amang ba loi ure khoi gi sangjang na ko si kamta ai chathajar roi aduga amakha aina hiding badi mi khuding maksi pura addiction oina nisa si pura addict oraga kanam bukti poglakte aduna maram orang kanda kamai tor ke han kanda nisa sa ba habisi hek taste tawraba chaba bu hogragadi addiction haibisi oire haibisi mtang akhoi myam khangbin si aduga ngasai gi haiba nisa se sungcha sa dragadi akhoi na sukteng theng dragadi addiction haiba pot sida la oi hoi kana gumba khara ko nisa si chaba horaga matom ta toksa gi ba misu yaurangani ko aduguma misna tongan ba magi personality ama lei kana gumba khara mana khitang bu taste tawba horaba chaba bu horaba adugi lambi du da zar zar changjan garga addiction gi problem se sima lakwa ma akhoi na he ui ko ado aina ngasai degi kitang mari leina haining base ko khoi gi sir na su positive thinking adigi sir MC Aruna su mayamam thambirame ko steisa khoi ni hana bada khoi na youth ama oina khoi na logada bagi role se steisa aina haining base hana am da khoi se who am I se ai si kana no habi se amtang khoi nam tang thidopio ba hana se akhoi ngasai ge akhoi myam se student oide di keno oide ko khoi su mayam am sigi stage da lai langning ba di chatning ba koining ba mayam am lai
ꯑꯗꯣ ꯑꯩꯈꯣꯏꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯏꯃꯥꯟꯅꯕ ꯑꯃ ꯊꯦꯡꯅꯔꯦ ꯂꯝꯕꯤꯗ ꯅꯠꯇ꯭ꯔꯒꯅ ꯇ꯭ꯌꯨꯁꯟ ꯇꯝꯃꯤꯟꯅꯔꯦ ꯅꯠꯇ꯭ꯔꯒana ꯁꯥꯇ꯭ꯔꯒꯤ ꯉꯥꯛꯁꯨ ꯅꯠꯇꯦ ꯁꯤ ꯍꯣꯜ everybody ꯃꯤꯗ ꯂꯣꯏꯗ ꯄꯥꯟꯕ ꯌꯥꯕ ꯄꯣꯠ ꯉꯥꯛꯇꯅꯤꯀꯣ ꯑꯩꯈꯣꯏꯅ ꯃꯤ ꯑꯃ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏꯅ ꯇꯧꯋꯦ ꯃꯥꯁꯤ ꯀꯅꯥꯅꯣꯅ ꯍꯪꯕ ꯃꯇꯝꯗ ꯃꯣꯏꯁꯦ ꯃꯦꯇꯤꯔꯤꯌꯦꯜꯗ ꯗꯤꯄꯦꯟ ꯇꯧꯔꯒ ꯗꯤꯐꯤꯅꯤꯁꯟ ꯄꯤꯕ ꯃꯤ ꯑꯃꯁꯨ ꯂꯩꯕ ꯁꯦ ꯑꯗꯩꯁꯤ ꯀꯅꯥꯅꯣ ꯍꯪꯀꯥꯟꯗ bike angang bathorokpado bike amu bathorokpado natragana car thorokpado ko adai natragana asini pisi kana o sana yam sibado adagi sari phasaba yam setpa adagi natragana sugumba ama khoina kari guma matamda khoina mi dugi definition piba matamda aigi manungi aigi morality natragana aigi quality se there is definition pi daba mayam ama leiba aigi akoibada leiba material se sisna hapsal lankanda ai isagi definition piba mayam am leibu ko aduna sigi definition se pina bo khona bada khoina adugumba khoigi material mayam ama hape ko aduna khoi sugumba si khara thadu oga akhoina isagi definition ama pina na bo khona bada kamaina haiga dege haran kanda honest oiba ko natra haiba inba adagi maram mokpa aduma mayam ama change bo ko adu ai yam sangna lawrege matam se am tenjal e ko aduduna aina khwai haining ba se isa na ai isagi inner quality si develop tawna na bo khona bada khoi se kari change haran kanda ko horen se hek han gi baga smaina dum tawbiro ko khoi mayam se dum tawbe ai gi isada khwai digi oiba best quality se aingonda kya yawge se amtang khandok piyo ba ani gumba identify hana tok piro aingonda khwai digi ai gi life da khwai digi faba best quality na tragana aingonda khwai digi aphaba ne na khanba se adagi na tragana ai gi isada khwai digi aswon ba ko khwai digi aingonda soli se kari no aina ngamdri se kai no kai se ani identify tok piro bu ko aduga khandoga dum thambiyo ne ai se karirang karamba mi no na traga kai no se or na tragana samhang kan the good points bad points hai ta de ko ai gi good points se kai no ko ai gi good points ani khatang thiu ne sum kaino tong kan da kai kaya lege na yani ngai thidok pi bangam magadi khwai phai ko adigi mu bad points su kaya lege se koi dum thidok pa yai ba adoi targadi aina ai gi isagi good points ana traga ai gi bad points aina sum thidoga satpa matam da kai dorokani harang kan da ai gi bad points se ai good points on thorak pangam na bo honarak pada ai se adugi mateng yam chaungna pangakone ba akhoi se isana isagi monitor tawba ma changi ko haidi isagi monitor tawjaba se hoi kana gumba khara ai gi imai pa na ai gi parents sing na aingonda monitor tawbi ba sudum yai adubu isagi aphaba natragana isagi phattaba natragana isagi best quality bad quality se mina khangbo budi aina khangbana hele ba ko ai mingonda haidom da yai ba se sometimes aina kanaguma mi maga khanare khalase ba kaiguma maramam da argument ama taunare ba ado ai isana di khangne ba ai se khitang soigre se adubu in front of the other people ko ai kai dawi sometimes akoi ego problem duna maram oran kan da ai se ai soe se nakal ma da thamaga aina sumna na ba sum honaraga sum chatkane bu ko ado isana di khangmane ba ai se karai wai da no ma khitang henjan na ngangre na traga ai se khitang soigre kai se si khangne ba mi ataina kanambo no khangoi ai gi asoiba ai gi isana khangani adoi target aina ai gi isagi bad points sing se nungti gi tumam dai khodingi dum ko aina kai soigi na tragana kari asonba na tragana kari bad qualities aingonda yauge kai se sum thidok paje sisu akhoi gi life the practice amane ai gi keno ma sum chana na bo khona bada ko adna suguma mayam se la angkan da di kai dorani akhoi gi isada ke hetare suma quality mayam se isa na develop tor ko matam da di akhoi se akhoi gi yamna personality wang na aina ngasai hai gi ba akhoi gi nutan naga drug saba matam da kana nom har ko matam da no kamai hai do no kai se akhoi aduki mati adu da ai no hai ba ngam ba gi yam chawba keno ma quality ma yorok toine ba ada aina samna har kan da ngasai akhoi mayam peer pressure ka hai ga peer pressure friend se kana no haran kan da ko akhoi ayam bana khale friend se aina hiring ga ya ba mi do ai friends na khoina lowe ba aduga friends isu kai dawi akhoi friends isu akhoi na kai best friend en khali se aina koi ba sau se haiba matam da ya ba ko adagi akhoi myam picnic sau si ka haiba da ya ba thengna hanjan si ka haiba da dum ya ba mi sing se akhoi na ai gi best friend en akhoi na loi lowe ba adu dai da kana gum na nang na tawri se sibau se phatte adu mindset pa se phatte ngan na hanjan si natraga na akhoi je smai phatte ka haiba sina ne akhoi gi best friend na te na akhoi myam na lowe ba adu na next time da kai dawi akhoi na ma di thengna hanjan se haibya roi ngan na hanjan se harakani adu na ma gumzi gaina khose ma se isolate or mane bu ko adubu akhoni gi ngang kan da di who is the best friend se yango ai gi damakta phana khanbi ba ai gi damakta asum mangang bi ba se akoina blindfold tawraga akoina ko ma se akoi gi best friend na te na akoina sometimes he glowe ba
adagi aina ngangingai aina phattaba keno ngang taragasu aina keno ma hai taragasu aigi adudai da misang sangbiraga aigi support adum leiba mi se aina best friend ena lowe buko adu mana lawja taragasu aigi akoibida leiba mayam duna di aina ngang se soina traga aina tawri se soi se uri ne buko adu na sometimes adu mataw matam da khoina khogi friends se khoina selection taw matam da sugumba friend mayam am yarakani adu so khoina friend ena consider tawbigadam ni ko aduga aina mu so haining bse khoina ngasai any imanaba natragana khoigi keno singda khoina aigi friends se select toroga tinani sum hai ko ana drug saba imanaba amade khoi tinabira roidra habi question sinebu ko drug saba amada power si kaino haran kan dai tentang na second keno khadang thamjage nisa saba mi ama leire ko nisa saba mi se ma se nisa se soidana sa re soidana slip chatlo re ko adubu adudagi mana lanthorang na bohona the struggle mayamam tawe sam haran kan da nisa se sabu sa saluradi addiction ki problem se lay de tok se khara wagalli ko tok pangam de habidi ai hairoi thadok pangam de habidi adubu khara di wagalli life ta ke haitare magi percentage se khara neme kitang henjana sasalu ba mi do oitara gadi aduna ma se akoi myang gi support yamna darkar lay ko mating pang bi be am thina darkar lay ada akoina pang be ba mating mayam am su lay kai no haran kanda akoina as a youth amoina akoina akoi friends se mating pang bse manas masi kai gumba drug se sare na tragal phatawa lambi de sa lure ko adu targadi mana halakna bo hona wa lambi se kuina mateng pang bi bse se ma treatment bu tawro na traga kai gum tawre bu ko adu taro matung da ma se akoi gi irakta tinna bo hona rakane ba adu matam se akoi na mu sideline tawbirane ba madi ni sa sa wa meaning sai khoi dum example mayam am pina phataba sangatina di phataba on gi ne na khoi se kanam tina ning de bu ko kitang adu de aina kitang divert tawraga ne adu duna akoi na sigi posi lakwa matam sa aina aigi imana ba se ni sa sa re ma se halaga ai nakta sangninge tina ninge haba matam da akoi na mu ma se ben toksala thambirane ba adung kan da di kai dore ma su khange bo ko ai se mayam gi unwanted oire mana mayam na kanam mo na pamdre ai se adi tina ning dre na khalle ba aduna mai wa khanda kai la ke haba matam da ma bu welcome to bi ba khoi loimbok natra akoi bu welcome phasana to bi ba wari phasana sabi ba mi ga tina ninge aina wangang ba taning da ba degi ai bu uning da ba ai u ba da kitang attitude ut pa mi da di ai kana buk sang ning de tina ning de ba adumai to dona ma su ma bu welcome to ba mi se sigi manak ta soidana sang ning ga ne ba aduna ma sang ning po matam de di kai dawi ma bu welcome to bi do ba mi si kana no han kan da hana ni sa sa mi na ram ba friend du ne ba aduna obviously ma soidan ki adugi manak ta sakhi ga ne ba adoi tar ga di size da khoi gi role zu yam chaung na leitra kana ngum ma ni sa sa re na tra fatta ba sang da tilur ha ga su akoi myam na ma se apha lambi da puna na bo hona ba da su akoi gi youth amoi na khoi na yam chaung su ma thodang ma lo ba ma ayam darkar lai adagi khoi na karai da kai lege hai ba sima ko adagi akoi na friend amoi na akoi se kamai to ga da gi harang ka da ko akoi gi imana bi na tra imana ba amasna ne kai ma problem ama tho oba aduga ma gi problem si share to ro ma tam da ko aisna mateng pangbigani haibagi kaino ma noina utpi bataragadi ma soidana share tawrakane buko kaigumba khoina magi mi amatana kanamtana share tawba matamda aina taning da boy uttaragadi ma kanamtana share tawroiba adoi taragadi nangi namanabi ma ko nisa saba nupam sama koina ren khallo ko natra adai natragana nupam samarak nisa saba ma leire ma soidana kainom sasalure thaksalure adui do ma na thongna bo hona bada mayum da di haiba ikai bani na mama na ba yam luna tina bada ga haining bo oitar su mama na baduna taning oi da bo oitar ga di ma haining oi ba adubu sigi imana ba sidi ma se akoi mayam na any problem tholak bo matam da share to bo matam da ma di am tagan bani adui tar ga da egi ma gi mating am tang loge kai na ga khoi ke haitare adung ba khalan bangam bagi aingon da khoi isa da adui quality si uthu agadi soidan ke egi anak pada agi akoi bida leiba agi friends sing na any problem ama thoku matam da na tragana adung ba kai gumba phata ba thaba ama tawro matam da soidana noida share tawrokane ba adung kandu da nang na kari mateng pang bisige kamai to bisige haibadu di yam sang ba ma oigre ko adui targadi akoi na akoi gi friends sing se youth ama oina akoi gi role se kaino harang kanda ai isa phaba ma ko natra ai isa phanana bo hona bada ai kari sange haibado sugumba khara ma lokhalani aduga amuksu ai gi akoi bida leiba ai gi friends sing se sisi mateng pang na bo hona ba matam da ai gi saw ba thodang ama lei adui taragadi moina mateng pang moi gi mateng pang ba hairagadi moina wari ma lining na ba na tragana moi gi kai gumba ma haidorak na ba hona bada ai ngondagi yam open oiba minded ko adigi ai ngondagi yam na open oiba wakhalon ama ko adu ma mayam do thamalagadi ma soidana ki nangonda wari du sarakani wari lirakani noi marak ta suyarangani yengone namanabi any yungi natra kainom problem hektok ta di mangonde ta libo ko adu mana tabiraga sisi taw kaina ga dum hairakpa adu kai gi noi na mangonda liri do ai gi problem se
लीरदी मासे यम तागल्ली मादी ताबीबनेना खलगा लीरीनेबा the imanabi khara yauranga neba ko wari linga astaning dis or nang wari dom ta langa kanu ka haibus dum yauraka neba adu mi de akoi hanjana mu lining de dana ko adu ta ga de akoi na akoi gi imanabi na traga tina ba matam da so akoi yam chaw ba thogang lawe haise hoji youth ta de ngo sometimes societal tendency ga mayam lak ba yaudra ko adu si kai gi no haran kan da mana matam sana kana gum da share out ta hogda bai neba ko adu gi share out ta hobagi adu gi share ta horaga mamana ba natra mamana bi de gi akoi gi yamna asoba mating ma la horaga di hai ba point to dagi so khoina kitang na thairaga purak pasunga mambasu yaeba adu taragadi akhoi se ngo kyam yam na akhoi gi role se kyam sauna leige gi imanabi na traga imanaba mateng pangna bo hona bada ko adagi drug puchara masu amabu tawramasu aduna akhoi na society se hujikti youth ki yam chawba role ama haitare ko matam amadadi ahan gi wari ngaktane angang gi mawalo de ka haiba matam du oidre hujikti ko yam young oina ka haitare even executive adagi kari politics everywhere the youth ki kano se mathau se loina tarak panina akoi se yam chawba ke haitare youth amona thodang lobom thoye adujuna aina si se hairaga kano tension jage ko aduga marak sta ina hama haining basi akoina kai gumba youth ki kai gumba ama any problem ama la ko matam da khoi stress tholok matam da stress out to base yam haigadabani samna hang kan hoji akhoi ngasai isai taraga yam nungai dana ngaktang wakhan je ko sumai to na sugumba isai adum tabe yai dance to be yai jagoi sa to be yai ngasai akhoi nu tanaga haib do no isai tharang kan jagoi saw ko hai do khoi stress me am se thokna bane ba se akhoi me am se kana gumba khara problem ama tholok matam da ngasi dila singkaru se kai se haib yaw khra yung ko akoy na si kyam tinungay gede ko akoy na problem nga tholang kanda akoy mayam to si phammaga wari sanaraga nungsung zanaraga laiba ko adugi problem to da tasanaraga kaidaw sige kai khanaba ko adina traga nupam chaarga na yu thaksaluba nupim chaarga na rung tora kappaga laiba ko adu sarukudi akoy mayam na kay ma problem ama lai hai ta de akoy mayam je lahai chingkar lo ko na traga na cycle thawru si lo kadagi na traga na khumalam pakta na traga na kangla da khoi myam chi walking hak ta chalu sila do nok tho sila ka hai taraga di sigi stress e yam thi phabane bo ko aduna exercise ade hojikan di kai ba zumba kainam leire da no ko adu maina ga song thu ba kai se akhoi da akhoi asuki matik keno oire aduna sugumba facilities se hojiti yam leire no pam sa gi ding size dum hai da na gym da ga yam chatlaga adagi sugumba stress out to bugi mayam am leide na ko aduna sugumba management se akhoi na yam na haiba ma su dum tangai phadi aduga paisa yam sang da se gym chat pa hairo paisa yam change ko adagi aerobic chongba adagi adu paisa yam change har ga so yam sambada ko dum chingkar sanaba adagi khoi gi adagi walking chain ba ko sugumba mayam ama akhoi gi drug yaudana fun obe ya ba mayam ama lei hai se khoi na khangjan biro adu ai gi friend circle da sugumba mayam ama tau se haina khoi dum knowledge ma impart to bi thank you Yes, pokpagi matam, shibagi matam. Yes, hongba naibagi matam. So this is the right time to transform your life, realization your life, and then in the socialization process. Adono ninghan na bayade thoro o ngasidi my own sinsi. Now I could drug tagi lap na toksi aduga Manipur gi imaleba ki damuk to wakhan toksi imaleba si a drug free society mo hense big wakaladu yutsing the thaminasi. Okay, thank you so much. Ado hoji si mayamna ubiriba Lakshman Sagol Sem aduga mahana iribasa yam phajaba adumba ishaini sakturisu atai kana sunate eji mesnam sakturiba aduga hari isai mayek sidi atai kaisu oiramdre ai khoinu muthatkani ai khoinu manghangani karino khangde please eji mesnam on the stage please. Hello, check. Mixin biriba, tin biriba, khoi punong pu han bok tadai kong nona krom jari. Asigi program ase documentic maru iba program amakag ni. Horak liba satra sing, horak liba youth sing giyo na di yamna pa bahay tare. Dogi damakta Department of Social Welfare, Government of Manipur bo hanalitan thagat jari. Ngasi taw iba program se mayam nungai biribo. Saya ai gisu saya ma lantok charam ge krol tamjui
Aina saksagadoriba mayak asisu koi mayai kaba chinjak se marup saba yekna bani haina saitha vesai ni tasengna makisu koi ngasigi tawriba program sensitization of students on psychoactive substance use haibas dasu koi kai tare nisa si akoi da I hojik 25 years old. I am 25 years old. Adubu hojik fauda I nisagi mahau se kaino khangde. Nisagi nungai base kaino khangde. Adubu khara mi oi kharam na di harak payai. Tawdriba mi na di khangoi kaina harak payai. Adubu horak liba China sing. Mam tawbirunu makoina nungai ba haiba meaning. Aidi nungai ba haiba meaning do makoina niom lan han bagini koi sai sa su nungai bagi meaning mam ma laikre. Adubu apha barom da haitare. Koina chatna we aba apha baromda isa da su sok taba mayam da su sok taba chatna we aba nungai barom doina nungai bagi meaning se da maina hansi koi ni sa si hadoksi hai bai sai ni mayam khudol tamje ai koi na muthat gani ai koi na manhan gani domadi mai ai kara chinja ai koi na muthat gani ai koi na manhan gani domadi mai ai kara chinja ai koi na thado gani ai koi na thingani domadi marup saba yekna ba mai ai kara chinjak sing marup saba yekna ba Mayai kara chinjak sing marup saba yekna ba Bunsibu amot pada cingkariba haningna ai koibu si haliba Bunsibu amot pada cingkariba haningna ai koibu si haliba ai koi gi mong phang oi riba marufang na muthat lasi ngasidi marup saba yekna ba mai ai kara chinjak sing marup saba yekna ba marup saba yekna ba mai ai kara chinjak sing marup saba yekna ba Asoi ba khong thang chung thok cha KhutSem na wasakli ai koi na mutat gani nomadi Asoi ba khong thang chung thok cha KhutSem na wasakli ai koi na mutat gani nomadi kunai bu mang haliba lai khata haliba marufang na mutat gani ngasidi marup saba yekna ba mai ai kara chinjak sing marup saba yekna ba marup saba yekna ba mai ai kara chinjak sing marup saba yekna ba Thank you. Dhagachari ma'am Uribin Kurumjari. Thank you very much. Okay, is there my son? Please kindly on stage. Tagala pina paning singzari. Ikai kunazari be Newtons. Thog jamna maki mafamda karimba recognition am the pining ba male a few seconds.
So, SMS na, please on stage. SMS na. I would like to request AJ Maisnam to come on the stage again because we want to give this gift because he has strongly said that I have enjoyed life without drug till 25 years. Yeah! Thank you so much, thank you. Hojik City, mayam nasu, ay na sa pung ahum makai hai hibani na matam sanu loisin jarage. Hojik, Sar Uttam, Director, Social Welfare, Madam Charoja, ikai kunajaribi, Sarga, kup na tana tin matam da, ekoi isay makakang shamja sajabani, harbi isay sisu, danobi huidrom amadi, Rosan Lai, makoi anina, sakado isay makakang lejari, aro nasu oina, harbi isay sigmaming. Halaklo imagi phizigi mani. Halaklo imagi phizigi mani. Please, Danobi Widrom and Rosan Lai, please on the stage. Hello, mayam po manamagpo kung ronjari. Loina na. Nisagi pakta tin kraba kunaya sige ray chasingi mafamda mikap thoglasi haiba kholaw siga loina na. Madam K Sorojagi mayekta RK Birendrajit ki compose makhada isai khudol tamjage halaklo imagi fizigi maniyo. Halaklo imagi phizigi maniyo. Halaklo imagi phizigi maniyo. Thadoklo amamba ipa na thairam lo tingkhang tumbao na thairam lo Lama khanda ko sinha halaklo imagi phizigi maniyo. Thadoklo amamba ipa na thairam lo tingkhang tumbao lamok narano amok nama khangda nangungai umba punshina nangungai umba punshina tanglabamiyo mapoki perigini ngaidana naithoki nangisusaro yauri numshira taibang malemse
Thank you so much, thank you. Ngasi sigum lamba sensitization of students on psychoactive substance abuse with musical concert. Ngasi thoroma se koi pung hum khai te sabsana logi khanjabani adu minute mari ma khatang hendokre sigi damak de musician singna amade orchestra sin waro bi khanjai adu ngasi thoroma se matang asida loishin jare haibadu khoi kibki mafamda loktok sari. Thank you so much, thank you.